ꯃꯌꯥꯝꯕꯨ ꯊꯣꯏꯕꯤ ꯀꯩꯁꯥꯝꯅ ꯇꯔꯥꯝꯅ ꯑꯣꯛꯆꯕꯒ ꯂꯣꯏꯅꯅ ꯏꯀꯣꯛꯅꯣꯅ ꯈꯨꯔꯨꯝꯖꯔꯤ꯫ ꯉꯁꯤꯁꯨ ꯃꯍꯧꯁꯥꯒꯨꯝ ꯃꯌꯥꯝꯒꯤꯗꯃꯛꯇ ꯌꯥꯝꯅ ꯅꯨꯡꯉꯥꯏꯔꯕ ꯋꯥꯔꯤ ꯃꯆꯥ ꯑꯃ ꯄꯨꯗꯨꯅ ꯂꯥꯛꯆꯔꯤ꯫ ꯋꯥꯔꯤ ꯑꯁꯤꯕꯨ ꯊꯥꯕꯤꯔꯛꯄꯅ ꯃꯤꯅꯥꯛꯁꯤ ꯂꯥꯏꯁ꯭ꯔꯝ꯫ ꯍꯧꯖꯤꯛ ꯃꯌꯥꯝꯒꯤ ꯃꯐꯝꯗ ꯋꯥꯔꯤ ꯑꯁꯤ ꯈꯨꯗꯣꯜ ꯇꯝꯖꯔꯤ, ꯃꯌꯥꯝ ꯄꯨꯟꯅ ꯇꯥꯃꯤꯟꯅꯔꯁꯤ꯫ ꯊꯥꯒꯣꯏ ꯍꯥꯏꯕꯤ ꯅꯨꯡꯁꯤꯇꯣꯟꯕꯤ ꯍꯥꯏꯕꯤ ꯂꯩꯀꯥꯏꯗꯨꯗ ꯃꯤꯒꯤ ꯃꯤꯋꯥ ꯉꯥꯡꯅꯕꯗ ꯃꯃꯤꯡ ꯆꯠꯂꯕ ꯃꯧ ꯉꯥꯛꯇꯅꯤ꯫ ꯃꯈꯣꯏ ꯑꯍꯨꯝꯕꯨ ꯄꯨꯟꯈ꯭ꯔꯕꯗꯤ ꯀꯅꯥꯒꯤ ꯃꯤꯒꯤ ꯃꯤꯋꯥꯗꯒꯤ ꯍꯦꯟꯗꯣꯔꯛꯇꯨꯅ ꯍꯨꯏ ꯍꯧꯗꯣꯡꯒꯤ ꯃꯤꯋꯥ ꯐꯥꯎ ꯍꯦꯛ ꯉꯥꯡꯅꯕ ꯉꯝꯂꯤꯕꯅꯤ꯫ ꯃꯤꯒꯤ ꯋꯥꯊꯣꯛ ꯊꯧꯗꯣꯛ ꯑꯃꯠꯇ ꯆꯠꯄ ꯌꯥꯗꯦ꯫ ꯃꯤꯒꯤ ꯑꯁꯣꯏ ꯑꯔꯥꯟ ꯊꯤꯗꯨꯅ ꯃꯣꯏ ꯃꯁꯦꯜ ꯃꯤꯋꯥ ꯍꯦꯛꯇ ꯉꯥꯡꯅꯩ꯫ ꯊꯥꯒꯣꯏ ꯁꯤꯊ ꯅꯣꯛꯂꯒ ꯅꯠꯇꯦ, ꯑꯩꯗꯤ ꯁꯤꯔꯦꯗ꯫ ꯅꯠꯇꯦ, ꯑꯃꯨꯖꯥꯎꯒꯤ ꯃꯆꯥꯒꯤ ꯃꯁꯛꯇꯨꯕꯨ ꯀꯩꯅꯣꯃꯤ? ꯑꯗꯣꯛꯈꯤꯕ ꯑꯉꯥꯡꯗꯨꯕꯨ ꯑꯩ ꯏꯃꯥꯅ ꯄꯣꯛꯄꯗꯤ ꯎꯖꯔꯛꯇ꯭ꯔꯤꯕ꯫ ꯑꯃꯨꯖꯥꯎꯒꯤ ꯅꯨꯄꯤ ꯃꯦꯃꯤꯁꯥꯗꯣ ꯅꯥꯎꯄꯨꯔꯤꯉꯩ ꯀꯕꯨꯒ ꯌꯥꯝ ꯆꯥꯔꯝꯒꯅꯤꯌꯦ, ꯑꯗꯨꯒꯤꯅꯤ ꯃꯆꯥꯗꯨꯅ ꯃꯩꯇꯥꯟ ꯃꯥꯜꯂꯒ ꯊꯣꯛꯂꯛꯏꯗꯣ꯫ ꯍꯥꯏꯕꯤꯅ ꯑꯗꯨꯒꯤ ꯋꯥꯗꯤ ꯊꯥꯒꯣꯏ ꯏꯕꯦꯝꯃ, ꯑꯃꯨꯖꯥꯎꯒꯤ ꯁꯛꯇꯨꯁꯨ ꯕꯣꯔꯥ ꯀꯥꯕ ꯃꯥꯜꯂꯤꯗꯨꯗꯤ꯫ ꯃꯦꯃꯤꯁꯥ ꯐꯪꯉꯤ ꯉꯥꯔꯤ ꯑꯀꯥꯕꯗꯤ ꯃꯥꯜꯂꯤꯗꯣ꯫ ꯃꯃꯥ ꯃꯄꯥ ꯃꯁꯛ ꯃꯇꯧ ꯂꯣꯏ ꯐꯖꯕꯅꯤꯅ ꯃꯆꯥꯗꯨꯁꯨ ꯑꯗꯨꯝ ꯃꯁꯛ ꯐꯖꯔꯒ ꯊꯣꯛꯂꯛꯄ ꯑꯩꯁꯦ ꯍꯧꯅꯁꯥꯅꯤ ꯀꯩꯅꯣ꯫ ꯅꯨꯡꯁꯤꯇꯣꯝꯕꯤꯅ ꯑꯃꯨꯛ ꯅꯣꯏꯅ ꯄꯪꯅꯣꯛꯇ ꯅꯣꯛꯏ꯫ ꯑꯩꯅ ꯁꯣꯝꯗ ꯉꯔꯥꯡ ꯏꯄꯥꯟꯗ ꯐꯣꯂꯥ ꯌꯥꯝꯅ ꯆꯥꯕ ꯐꯪꯂꯛꯇꯕꯒꯤ ꯋꯥꯈꯜꯁꯦ ꯅꯨꯡꯉꯥꯏꯕ ꯌꯥꯗ꯭ꯔꯦ꯫ ꯍꯥꯏꯕꯤꯅ ꯀꯩꯅꯣ ꯍꯥꯏꯁꯤꯕꯣ, ꯅꯪ ꯅꯠꯇ꯭ꯔꯣ ꯉꯔꯥꯡ ꯃꯤ ꯑꯇꯩꯅ ꯐꯣꯂꯥ ꯈꯥꯕꯩ ꯑꯃ ꯆꯥꯗ꯭ꯔꯤꯉꯩꯗ ꯅꯪꯅ ꯈꯥꯕꯩ ꯑꯍꯨꯝ ꯆꯥꯈꯤꯕꯗꯣ? ꯑꯗꯨꯒ ꯀꯩꯅꯣ ꯐꯣꯂꯥ ꯌꯥꯝ ꯆꯥꯕ ꯐꯪꯂꯛꯇꯦꯗꯤ? ꯐꯣꯂꯥ ꯈꯥꯕꯩ ꯑꯍꯨꯝꯗꯨꯅ ꯀꯩꯗꯧꯗꯣꯏꯕ? ꯗꯥꯟ ꯊꯥꯗꯕꯅ 10ꯅꯤ ꯑꯩꯅ ꯑꯉꯥꯡꯗꯨ ꯊꯥꯗꯔꯤꯗꯣ, ꯑꯗꯨꯒ ꯆꯥꯕꯅ ꯂꯨꯄꯥ 5ꯒꯤ ꯆꯥꯡꯐꯥꯎ ꯌꯧꯕ ꯅꯠꯇꯦ꯫ ꯑꯩꯅ ꯐꯣꯂꯥ ꯆꯥꯔꯩꯗꯣ ꯄꯣꯠꯌꯦꯡ ꯁꯦꯜ ꯌꯧꯗꯦꯕ ꯑꯩꯅ ꯆꯥꯔꯩꯗꯣ, ꯑꯗꯨꯒꯤ ꯊꯋꯥꯏꯁꯦ ꯍꯧꯖꯤꯛꯐꯥꯎ ꯆꯤꯛ ꯂꯥꯎꯔꯤ꯫ ꯊꯥꯒꯣꯏꯅ ꯑꯩꯗꯤꯅꯦ ꯗꯥꯟ ꯊꯥꯗꯒꯦ ꯍꯥꯏꯗꯨꯅ ꯈꯨꯠꯁꯤꯗ ꯂꯨꯄꯥ 5 ꯆꯄꯤ ꯑꯃꯒ ꯂꯨꯄꯥ 10 ꯑꯃꯒ ꯄꯥꯏꯕꯅꯤ꯫ ꯇꯧꯕꯗꯤ ꯑꯩꯁꯦ ꯂꯨꯄꯥ 10ꯗꯣ ꯂꯣꯏꯅ ꯊꯥꯗꯒꯦ ꯇꯧꯕ, ꯑꯗ ꯑꯉꯥꯡꯗꯨꯅ ꯃꯨꯔꯒ ꯈꯨꯊꯤ ꯆꯥꯗ ꯊꯤꯔꯝꯕꯗꯨꯗ ꯏꯁꯥꯁꯦ ꯑꯉꯥꯡꯗꯨ ꯎꯕꯗ ꯈꯪꯕꯣꯏ ꯄꯥꯈꯠꯄꯣꯏ ꯂꯨꯄꯥ 10ꯒꯤ ꯃꯍꯨꯠꯇ ꯂꯨꯄꯥ 5ꯗꯣ ꯑꯣꯏꯅ ꯊꯥꯗꯔꯝꯃꯤꯅꯦꯃꯤ꯫ ꯍꯥꯏꯕꯤ ꯅꯣꯛꯐꯦꯠꯀ ꯇꯧꯅ ꯑꯩꯗꯤꯅꯦ ꯃꯤꯔꯛ ꯅꯥꯔꯛ ꯌꯦꯡꯂꯒ ꯂꯨꯄꯥ 3ꯈꯛꯅꯤ ꯊꯥꯗꯔꯝꯕ꯫ ꯐꯣꯂꯥ ꯇꯧꯔꯒꯕꯨ ꯀꯔꯤꯒꯤ ꯂꯨꯄꯥ 10, 5 ꯊꯥꯗꯔꯨꯅꯤꯒꯦ? ꯆꯥꯛ ꯇꯧꯔꯗꯤ ꯑꯃꯨꯛꯁꯨ ꯐꯕ꯫ ꯊꯥꯒꯣꯏꯅ ꯑꯉꯥꯡ ꯁꯛꯇꯥꯗꯨꯗ ꯆꯥꯛ ꯇꯧꯗꯨꯒ ꯇꯜꯂꯝꯃꯅꯤꯌꯦ, ꯑꯗꯨꯒꯤꯅꯤ ꯐꯣꯂꯥꯗ ꯂꯣꯏꯁꯤꯟꯈ꯭ꯔꯤꯕꯗꯣ꯫ ꯁꯣꯝꯗꯅ ꯇꯣꯂꯦꯟ ꯃꯅꯪꯒꯟꯗ ꯃꯆꯥ ꯄꯤꯛꯄ ꯆꯍꯤ 2 ꯈꯛꯇ ꯉꯥꯏꯔꯤꯕ ꯃꯆꯥꯅꯨꯄꯤ ꯑꯗꯨ ꯄꯣꯗꯨꯅ ꯃꯥꯒꯤ ꯅꯨꯄꯤꯕꯨ ꯀꯧꯕ ꯅꯨꯡꯁꯤꯇꯣꯝꯕꯤ ꯍꯣꯏꯗ ꯂꯥꯛꯏ꯫ ꯃꯥꯒꯤ ꯅꯨꯄꯥ ꯂꯥꯛꯄ ꯎꯕꯗ ꯍꯥꯏꯕꯤ ꯅꯨꯡꯁꯤꯇꯣꯝꯕꯤꯒꯤ ꯃꯥꯡꯒꯣꯜꯗ ꯐꯝꯂꯝꯕꯗꯒꯤ ꯍꯧꯒꯠꯂꯛꯇꯨꯅ ꯀꯔꯤꯅꯣ ꯑꯉꯥꯡꯑꯣ ꯀꯩꯑꯣ ꯁꯤꯗ ꯑꯃꯨꯛ ꯂꯥꯛꯏꯁꯤꯅ? ꯌꯨꯝꯗ ꯑꯗꯨꯝ ꯂꯩꯕ ꯌꯥꯗ꯭ꯔꯣ? ꯅꯨꯃꯤꯠꯀ ꯇꯥꯁꯤꯜꯂꯛꯄꯁꯤꯗ ꯅꯪꯅꯒ ꯌꯨꯝꯗ ꯍꯟꯖꯤꯜꯂꯛꯄ ꯀꯧꯕ ꯅꯥꯏꯗ꯭ꯔꯕꯗꯨꯗ ꯌꯨꯝ ꯇꯥꯕ ꯂꯝꯕꯤꯗꯣ ꯀꯥꯎꯔꯕ꯭ꯔꯅ ꯑꯩꯅ ꯑꯣꯏꯅ ꯅꯪ ꯀꯧꯕ ꯂꯥꯛꯏꯕꯅꯤ, ꯆꯠꯂꯁꯤ ꯂꯥꯛꯑꯣ꯫ ꯏꯁ, ꯑꯩꯁꯤ ꯃꯥꯗꯧꯅ ꯒꯗꯥ ꯆꯨꯕꯩ ꯃꯑꯣꯡꯗꯅꯤ ꯃꯥꯅ ꯉꯥꯡꯉꯤꯁꯦ꯫ ꯑꯗꯨꯏ ꯅꯠꯇꯦꯕ ꯅꯨꯄꯤ, ꯁꯨꯝ ꯊꯦꯡꯖꯤꯜꯂꯛꯄꯁꯤ ꯇꯧꯕꯩ ꯋꯥꯅꯤ꯫ ꯌꯥꯔꯦ ꯑꯩ ꯇꯥꯅꯤꯡꯗ꯭ꯔꯦ꯫ ꯑꯩꯅ ꯈꯪꯅ ꯑꯗꯨꯝ ꯃꯇꯝ ꯆꯥ ꯌꯨꯝ ꯍꯟꯖꯤꯜꯂꯛꯀꯅꯤ꯫ ꯆꯠꯂꯝꯃꯣ ꯆꯠꯂꯣ, ꯂꯥꯏ ꯊꯥꯎꯃꯩꯒꯗꯣ ꯏꯔꯦꯟꯖꯟ ꯊꯥꯜꯂꯝꯃꯨ, ꯑꯩ ꯂꯥꯛꯑꯗꯧꯅꯤ꯫ ꯃꯥꯒꯤ ꯅꯨꯄꯤꯅ ꯇꯥꯜꯂꯛꯄꯗꯨꯗ ꯇꯣꯂꯦꯟ ꯃꯆꯥꯗꯨ ꯄꯣꯗꯨꯅ ꯑꯃꯨꯛ ꯃꯌꯨꯝꯗ ꯍꯟꯈꯤ꯫ ꯇꯁꯦꯡꯅ ꯍꯥꯏꯔꯕꯗ ꯇꯣꯂꯦꯟ ꯑꯁꯤ ꯅꯨꯄꯤꯅ ꯉꯝꯕ ꯅꯨꯄꯥ ꯑꯃꯈꯛꯅꯤ꯫ ꯃꯥꯒꯤ ꯅꯨꯄꯤꯅꯕꯨ ꯍꯥꯏꯈ꯭ꯔꯕꯗꯤ ꯃꯍꯥꯛꯅ ꯍꯪꯒꯠꯅ ꯋꯥ ꯉꯥꯡꯂꯨꯕ ꯉꯝꯕ ꯅꯠꯇꯦ꯫ ꯇꯁꯦꯡꯅ ꯑꯙꯥ ꯃꯣꯔꯥꯗ ꯐꯝꯂꯤꯕ ꯅꯨꯄꯥꯅꯤ ꯃꯍꯥꯛ꯫ ꯅꯨꯡꯁꯤꯇꯣꯝꯕꯤꯅ ꯍꯥꯏꯕꯤ ꯏꯕꯦꯝꯃ, ꯅꯪꯒꯤ ꯅꯋꯥꯁꯤ ꯐꯕꯨꯗꯤ ꯐꯔꯝꯅꯤꯕꯨ ꯍꯥꯟꯅꯗꯒꯤ ꯑꯙꯥ ꯃꯣꯔꯥꯗꯤ ꯈꯔꯁꯨꯕꯨ ꯍꯦꯟꯖꯤꯟꯕ ꯃꯥꯜꯂꯤ꯫ ꯍꯥꯏꯕꯤ ꯅꯨꯡꯁꯤꯇꯣꯝꯕꯤꯗ ꯃꯃꯤꯠ ꯄꯩꯔꯞ ꯌꯦꯡꯂꯒ ꯑꯩꯈꯣꯏ ꯅꯨꯄꯥꯗꯤ ꯌꯥꯝꯅ ꯆꯨꯕ ꯅꯠꯇꯦꯗ꯫ ꯑꯗꯨ ꯅꯨꯡꯁꯤꯇꯣꯝꯕꯤ, ꯅꯣꯏ ꯅꯨꯄꯥ ꯅꯠꯇ꯭ꯔꯣ ꯉꯔꯥꯡ ꯅꯪꯒꯤ ꯐꯅꯦꯛ ꯑꯃꯣꯠꯄ ꯃꯌꯥꯝ ꯑꯃ ꯄꯨꯈ꯭ꯔꯤꯗ ꯄꯨꯔꯒ ꯁꯨꯍꯧꯕꯗꯣ? ꯍꯣꯏ, ꯑꯩꯈꯣꯏ ꯅꯨꯄꯥꯗꯤ ꯑꯙꯥ ꯃꯣꯔꯥ ꯁꯨꯕ ꯅꯠꯇꯦꯗ꯫ ꯃꯕꯨꯛ ꯃꯄꯥꯎ ꯐꯕ ꯅꯨꯄꯤ ꯂꯨꯅ ꯇꯧꯕꯒꯤ ꯑꯩꯒꯤ ꯃꯇꯦꯡ ꯆꯨꯝꯅ ꯁꯨꯝ ꯄꯥꯡꯕꯅꯤ꯫ ꯑꯣ, ꯑꯗꯨ ꯑꯣꯏꯔꯦ, ꯑꯩꯗꯤ ꯇꯪꯈꯥꯏ ꯁꯤꯕ ꯃꯥꯜꯂꯨꯔꯦ꯫ ꯑꯗꯣ ꯊꯥꯒꯣꯏ, ꯅꯪꯗꯤ ꯌꯨꯝ ꯍꯟꯈꯤꯔꯣꯏꯗ꯭ꯔꯥ? ꯃꯇꯝꯁꯤ ꯊꯦꯡꯖꯤꯜꯂꯤ, ꯍꯟꯅꯕ ꯇꯧꯔꯁꯤꯔꯥ? ꯍꯟꯈꯤꯔꯣꯏ, ꯑꯩꯗꯤ ꯋꯥꯠꯂꯤꯌꯦ꯫ ꯍꯣꯔꯦꯟ ꯑꯩꯈꯣꯏ ꯆꯥꯛ ꯂꯣꯏꯔꯝꯃꯅꯤ ꯍꯥꯏꯔꯀꯥꯟꯗ ꯍꯟꯖꯤꯟꯗꯣꯏꯅꯤ꯫ ꯆꯥꯛ ꯊꯣꯡꯕ ꯌꯥꯝ ꯇꯜꯂꯤꯕ, ꯈꯨꯠ ꯆꯥꯒꯁꯦ ꯀꯛꯏ ꯆꯨꯔꯗꯤ ꯃꯤꯅ ꯌꯦꯡꯕꯗ ꯃꯤꯅꯥꯏ ꯃꯥꯟꯈꯤꯅꯤ꯫ ꯑꯗꯨꯅ ꯑꯩ ꯆꯥꯛ ꯊꯣꯡꯕꯒ ꯌꯥꯕ ꯅꯠꯇꯦ꯫ ꯑꯩꯈꯣꯏ ꯍꯅꯨꯕꯤ ꯆꯥꯀꯥ ꯃꯥꯟꯕꯤꯗꯣ ꯑꯗꯨꯃꯥꯏ ꯊꯣꯡꯖꯅꯤ꯫ ꯅꯨꯡꯁꯤꯇꯣꯝꯕꯤꯅ ꯅꯪꯇꯅꯤ ꯏꯕꯦꯝꯃ, ꯑꯩꯈꯣꯏ ꯋꯥꯗꯤ ꯅꯩꯔꯨꯔꯁꯤ ꯂꯩ꯫ ꯅꯩꯗ꯭ꯔꯗꯤ ꯀꯩꯅꯣ, ꯑꯩꯈꯣꯏ ꯅꯨꯄꯥ ꯂꯩꯇ꯭ꯔꯤꯀꯥꯟꯁꯤꯗ ꯏꯅꯤꯡ ꯇꯦꯛꯄ ꯃꯈꯩ ꯅꯨꯡꯉꯥꯏꯍꯧꯔꯗꯣꯏꯅꯤ꯫ ꯃꯥ ꯂꯩꯔꯗꯤ ꯃꯣꯏ ꯃꯃꯥꯡꯗ ꯑꯩꯅ ꯇꯧꯔꯤꯁꯦ ꯀꯩꯁꯨ ꯇꯧꯕ ꯌꯥꯔꯣꯏ, ꯍꯥꯠꯀꯤ ꯑꯗꯨꯝ ꯇꯧꯔꯛꯀꯗꯣꯏꯅꯤ꯫ ꯍꯥꯏꯕꯤꯅ ꯐꯔꯦ, ꯑꯗꯨꯗꯤ ꯅꯪ ꯂꯩꯍꯧꯀꯣ, ꯑꯩ ꯍꯜꯂꯝꯃꯒꯦ꯫ ꯍꯣꯏ, ꯍꯌꯦꯡꯗꯤ ꯈꯔ ꯉꯟꯅ ꯄꯨꯟꯁꯤꯀꯣ, ꯉꯁꯤ ꯄꯨꯂꯤꯁꯁꯤꯗꯤ ꯈꯔ ꯊꯦꯡꯕ ꯃꯥꯜꯂꯤ꯫ ꯄꯣꯠꯐꯝ ꯐꯝꯕꯤ
ꯏꯅꯦ ꯁꯤꯖꯅ ꯅꯨꯄꯥ ꯀꯣꯏꯕꯒꯤ ꯃꯤꯋꯥ ꯉꯥꯡꯅꯕ ꯅꯪꯍꯧꯗ꯭ꯔꯦꯕ ꯑꯗꯨꯅ ꯍꯣꯔꯦꯟꯗꯤ ꯇꯨꯝꯃꯒ ꯌꯥꯗꯧ ꯃꯥꯟꯗꯦ ꯃꯤꯋꯥ ꯉꯥꯡꯕ ꯂꯣꯏꯍꯧꯗꯕꯒꯤ ꯍꯌꯦꯡꯗꯤ ꯏꯅꯦ ꯁꯤꯖꯒꯤ ꯃꯔꯝꯗ ꯌꯥꯅ ꯍꯦꯛꯇ ꯍꯧꯁꯤ ꯃꯤꯋꯥ ꯉꯥꯡꯅꯕꯗꯣ ꯅꯨꯡꯁꯤ ꯇꯣꯝꯕꯤꯅ ꯆꯍꯤ ꯀꯌꯥ ꯅꯨꯄꯥ ꯐꯪꯂꯨꯗ꯭ꯔꯒ ꯍꯟꯗꯛꯇ ꯃꯌꯨꯝ ꯄꯥꯟꯈꯤꯕꯤ ꯏꯕꯦꯊꯣꯏꯒꯤ ꯃꯔꯝꯗꯁꯨ ꯉꯥꯡꯅꯁꯤ ꯃꯤꯋꯥꯗꯣ ꯍꯥꯏꯕꯤꯅ ꯉꯥꯡꯅꯗꯗꯤꯀꯣ ꯃꯤꯋꯥ ꯍꯥꯏꯁꯤꯗꯤ ꯂꯩꯀꯥꯏ ꯁꯤꯟ ꯊꯨꯡꯕꯒꯤ ꯃꯤꯋꯥ ꯉꯥꯡꯅꯒꯗꯕꯅꯤ ꯃꯆꯤꯠ ꯃꯈꯥꯒꯤ ꯃꯤꯋꯥꯗꯨꯗꯤ ꯈꯗꯥꯡ ꯋꯥꯔꯒ ꯇꯣꯛꯅꯕꯅꯤ ꯉꯥꯡꯗ꯭ꯔꯕꯁꯨ ꯇꯣꯛꯄꯅ ꯐꯩ ꯅꯠꯇ꯭ꯔꯣ ꯊꯥꯒꯣꯏ ꯅꯣꯛꯂꯒ ꯃꯥꯅꯤ ꯃꯤꯋꯥꯕꯨ ꯈꯖꯤꯛ ꯈꯔꯒ ꯉꯥꯡꯅꯒꯗ꯭ꯔꯣ ꯉꯥꯡꯅꯅ ꯉꯥꯡꯅꯔꯗꯤ ꯀꯥꯆꯤꯟ ꯀꯣꯌꯥ ꯌꯧꯅ ꯉꯥꯡꯅꯒꯗꯧꯅꯤ ꯇꯤꯟꯅꯔꯤꯕ ꯑꯍꯨꯝꯃꯛ ꯃꯅꯦꯝ ꯃꯀꯨ ꯃꯄꯨꯔꯣꯏꯕꯅ ꯋꯥꯔꯛꯄ ꯉꯝꯗ꯭ꯔꯕ ꯃꯧ ꯉꯥꯛꯇꯅꯤ ꯃꯈꯣꯏ ꯑꯍꯨꯝꯕꯨ ꯄꯨꯟꯈ꯭ꯔꯕꯗꯤ ꯌꯣꯡꯅ ꯃꯌꯥ ꯆꯧꯕꯒꯤ ꯐꯥꯎꯕ ꯍꯦꯛ ꯃꯤꯋꯥ ꯉꯥꯡꯅꯩ ꯃꯤꯒꯤ ꯃꯤꯋꯥꯅꯤꯕꯨ ꯍꯥꯏꯔꯕꯗꯤ ꯁꯤꯅꯤ ꯅꯥꯅꯤ ꯈꯪꯗꯅ ꯉꯥꯡꯅꯔꯒꯦ ꯁꯤ ꯂꯩꯈ꯭ꯔꯕꯅꯤ ꯃꯊꯪꯒꯤ ꯅꯨꯃꯤꯠꯅꯤ ꯍꯥꯏꯕꯤꯍꯨꯒ ꯌꯨꯝꯊꯪꯅꯕꯗ ꯂꯩꯕ ꯃꯇꯩ ꯃꯅꯥꯎ ꯑꯅꯤꯗꯨ ꯁꯨꯃꯥꯡꯗꯨꯗ ꯑꯉꯝ ꯅꯝꯊꯠꯅꯔꯛꯇꯨꯅ ꯐꯨꯅꯔꯦ ꯅꯨꯄꯥꯁꯨ ꯅꯨꯄꯤꯁꯨ ꯑꯃꯅ ꯍꯦꯟꯗꯦ ꯑꯃꯅ ꯇꯥꯗꯦ ꯕꯤꯅꯥ ꯁꯥꯎꯅ ꯃꯄꯨꯔꯣꯏꯕꯒꯤ ꯂꯨꯁꯝꯗ ꯄꯥꯏꯔꯗꯨꯅ ꯁꯤꯡꯉꯤ ꯑꯗꯨꯒ ꯍꯥꯏꯔꯤ ꯅꯪꯅ ꯑꯩ ꯂꯩꯅ ꯅꯨꯄꯤ ꯀꯣꯏꯕ ꯌꯥꯕ꯭ꯔꯣ ꯑꯩ ꯂꯩꯔꯤꯕꯁꯦ ꯅꯪ ꯂꯧꯗ꯭ꯔꯥꯎꯕꯤ ꯑꯣꯏꯅ ꯎꯔꯕ꯭ꯔꯥ ꯍꯥ ꯁꯅꯥꯍꯜꯁꯨ ꯃꯥꯒꯤ ꯅꯨꯄꯤꯒꯤ ꯃꯁꯝ ꯑꯗꯨ ꯃꯈꯨꯠꯇꯨꯅ ꯄꯥꯏꯗꯨꯅ ꯆꯤꯡꯂꯒ ꯁꯥꯎꯅ ꯍꯥꯏꯔꯤ ꯑꯩꯅ ꯀꯗꯥꯏ ꯅꯨꯄꯤ ꯀꯣꯏꯔꯒꯦ ꯍꯥꯏꯕ ꯅꯪꯅ ꯋꯥꯉꯥꯡ ꯈꯨꯗꯤꯡꯒꯤ ꯅꯨꯄꯤ ꯀꯣꯏꯗ ꯍꯥꯏꯁꯤꯕꯣ ꯍꯥ ꯅꯪꯒꯤ ꯁꯥꯔꯩꯗ ꯑꯩ ꯈꯪꯕ ꯉꯝꯗ꯭ꯔꯦ ꯀꯔꯝꯕ ꯅꯨꯄꯤꯅꯣ ꯅꯪ ꯑꯩꯅ ꯀꯗꯥꯏ ꯅꯨꯄꯤ ꯀꯣꯏꯔꯒꯦ ꯀꯥꯏꯅ ꯍꯥꯏꯔꯛꯎꯔꯕ ꯍꯧꯖꯤꯛ ꯃꯃꯤꯡ ꯃꯊꯥ ꯄꯜꯂꯧꯔꯣ ꯇꯧꯅꯨ ꯍꯥꯏꯔꯤꯕꯁꯤꯅꯤ ꯑꯔꯦꯝꯕꯗ ꯅꯃꯥꯏ ꯅꯃꯤꯠ ꯀꯥꯏꯒꯦꯗꯅꯤ ꯁꯅꯥꯍꯜ ꯄ꯭ꯔꯣꯛ ꯆꯥꯛ ꯃꯤꯅ ꯀꯣꯏꯗꯦ ꯍꯥꯏꯔꯕꯗꯨꯗ ꯀꯣꯏꯌꯦ ꯅꯠꯇꯦ ꯅꯪꯉꯣꯟꯗ ꯑꯩ ꯅꯨꯄꯤ ꯀꯣꯏ ꯍꯥꯏꯕꯁꯤ ꯀꯅꯥ ꯄꯪꯅ ꯍꯥꯏꯔꯛꯀꯦ ꯍꯥꯏꯕꯅꯤ ꯁꯤ ꯍꯥꯏꯗꯨꯅ ꯃꯥꯒꯤ ꯅꯨꯄꯤꯒꯤ ꯃꯁꯝ ꯑꯗꯨ ꯍꯥꯟꯅꯗꯒꯤ ꯍꯦꯟꯅ ꯀꯂꯞ ꯆꯤꯡꯉꯤ ꯑꯌꯣ ꯁꯤꯔꯦ ꯑꯆꯨꯝꯕ ꯍꯥꯏꯕꯒꯤꯅꯤꯅꯦ ꯅꯪꯅ ꯑꯩꯒꯤ ꯁꯝ ꯈꯣꯏꯔꯤꯕꯁꯦ ꯑꯗꯨ ꯑꯣꯏꯔꯕꯗꯤ ꯑꯩꯁꯨ ꯌꯥ ꯑꯆꯧꯕꯁꯤꯗ ꯅꯃꯥꯏꯗꯒꯤ ꯆꯤꯛꯄ ꯇꯥꯔꯦ ꯈꯪꯕ꯭ꯔꯥ ꯍꯧꯈꯣꯗꯅ ꯍꯧꯈꯣꯕ ꯑꯩ ꯁꯤꯔꯦ ꯍꯩ ꯍꯤꯡꯆꯥꯕꯤ ꯊꯥꯗꯣꯛ ꯍꯨꯒ ꯀꯥꯞꯄꯗ ꯊꯥꯗꯣꯛ ꯍꯥꯏꯕꯅꯦ ꯑꯩ ꯁꯤꯔꯦ ꯊꯥꯗꯣꯛ ꯍꯥꯏꯔꯒ ꯑꯅꯤꯗꯨꯅ ꯈꯠꯅꯔꯤꯕꯗꯨ ꯍꯥꯏꯕꯤ ꯃꯍꯥꯛꯅ ꯁꯝꯕꯜ ꯑꯗꯨꯗꯒꯤ ꯂꯨꯝꯗꯨꯅ ꯌꯦꯡꯂꯤꯕꯅꯤ ꯌꯦꯡꯅ ꯅꯣꯛꯐꯦꯠꯀ ꯇꯧꯅ ꯃꯆꯤꯟꯗ ꯁꯣꯜꯂꯤ ꯍꯥꯏꯕꯤ ꯉꯔꯥꯡ ꯑꯩꯅ ꯀꯥꯞꯁꯤꯜꯂꯝꯕ ꯇꯦꯟꯗꯨꯅ ꯄꯥꯜꯂ ꯃꯥꯜꯂꯦ ꯃꯣꯏ ꯃꯇꯩ ꯃꯅꯥꯎ ꯑꯅꯤꯁꯦ ꯍꯥꯠꯇꯣꯛꯅꯈꯤꯗꯧꯔꯤ ꯃꯤꯋꯥ ꯉꯥꯡꯅꯕ ꯈꯛ ꯅꯠꯇꯅ ꯃꯤꯉꯣꯟꯗ ꯃꯤꯋꯥ ꯀꯥꯞꯁꯤꯜꯂꯒ ꯈꯠꯅꯍꯟꯕꯁꯤꯁꯨ ꯌꯥꯝ ꯅꯨꯡꯉꯥꯏꯕ ꯖꯥꯠꯅꯤ ꯌꯦꯡꯕꯕꯨ ꯐꯅ ꯅꯨꯡꯉꯥꯏꯔꯤꯒꯤ ꯃꯇꯧꯁꯤꯡꯁꯦ ꯍꯩꯃ ꯕꯤꯅꯥ ꯍꯥꯏꯕꯤꯁꯤꯅ ꯃꯋꯥꯁꯤꯒꯤ ꯃꯁꯤꯡ ꯀꯦꯟꯅ ꯆꯨꯊꯈ꯭ꯔꯦ ꯑꯁ ꯏꯒ ꯂꯣꯏ ꯊꯣꯛꯑꯦ ꯃꯤ ꯅꯨꯄꯥꯁꯤꯅ ꯑꯃꯨꯛ ꯃꯥꯒꯤ ꯅꯨꯄꯤꯒꯤ ꯅꯈꯥꯡꯁꯤꯗ ꯈꯨꯠꯆꯥꯎꯁꯤꯡ ꯊꯥꯖꯤꯟꯈ꯭ꯔꯦ ꯃꯇꯧꯁꯤꯡꯁꯦ ꯐꯅ ꯑꯗꯨꯝ ꯌꯦꯡꯕ ꯅꯨꯡꯉꯥꯏꯔꯤꯒꯤ ꯍꯥꯠꯇꯣꯛꯅꯔꯣꯏꯍꯦ ꯑꯩꯈꯣꯏꯗꯤ ꯀꯨꯝꯍꯩ ꯌꯦꯡꯒꯦ ꯑꯗꯨꯝꯅ ꯂꯩꯔꯤꯉꯩ ꯇꯨꯡꯗꯒꯤ ꯇꯣꯂꯦꯟꯒꯤ ꯈꯣꯟꯖꯦꯜ ꯍꯨꯔꯥꯟꯕꯤ ꯃꯥꯟꯈꯩ ꯁꯝꯕꯜ ꯃꯔꯨꯝꯁꯤꯗ ꯀꯩꯗꯧꯔꯤ ꯅꯨꯄꯤ ꯍꯥꯏꯕꯤ ꯈꯪꯅ ꯍꯣꯏꯕ ꯀꯅꯥꯅꯣ ꯈꯪꯉꯦ ꯑꯩꯅꯤ ꯀꯩꯗꯧꯔꯒꯦ ꯍꯥꯏꯕꯤ ꯃꯄꯨꯔꯣꯏꯕ ꯑꯣꯏꯔꯝꯕꯗꯨꯗ ꯁꯣꯔ ꯁꯥꯡꯅ ꯍꯣꯜꯂꯒ ꯅꯪ ꯑꯣꯏꯔꯦ ꯀꯩꯅꯣ ꯍꯨꯔꯥꯜꯂꯅꯥꯗ ꯂꯥꯛꯑꯒ ꯍꯦꯛꯇ ꯈꯪꯉꯥꯏ ꯈꯪꯖꯤꯟꯗ ꯋꯥ ꯉꯥꯡꯉꯛꯏꯗꯣ ꯑꯩꯁꯤ ꯈꯪꯕꯗ ꯉꯥꯎꯔ ꯆꯠꯈ꯭ꯔꯗꯤ ꯀꯃꯥꯏꯅ ꯇꯧꯅꯤ ꯀꯩꯅꯣ ꯅꯨꯄꯤ ꯃꯤ ꯑꯩꯗꯤ ꯆꯥꯛ ꯂꯣꯏꯔꯅ ꯆꯥꯋꯤ ꯀꯧꯕ ꯂꯥꯛꯆꯕꯅꯤ ꯑꯗ ꯅꯪꯅ ꯁꯝꯕꯜ ꯃꯔꯨꯝꯁꯤꯗ ꯍꯨꯔꯥꯟꯕꯤꯗꯧꯅ ꯂꯨꯝꯃꯒ ꯂꯩꯔꯝꯕꯗꯨꯗ ꯀꯩꯗꯧꯔꯤꯅꯣꯅ ꯏꯆꯝ ꯆꯝꯅ ꯍꯪꯖꯕꯅꯤ ꯅꯪꯒꯤ ꯆꯝꯅ ꯍꯪꯕ ꯈꯨꯍꯪꯗꯨꯗ ꯑꯩꯁꯦ ꯉꯥꯎꯔꯒ ꯆꯠꯂꯝꯕꯗꯤ ꯀꯃꯥꯏꯅ ꯇꯧꯗꯣꯔꯤꯒꯦ ꯍꯥꯏꯕ ꯇꯣꯂꯦꯟ ꯃꯥꯒꯤ ꯅꯨꯄꯤꯒꯤ ꯄꯥꯎꯈꯨꯝ ꯄꯤꯒꯦ ꯇꯧꯕꯅꯤ ꯑꯗꯨꯕꯨ ꯃꯣꯏꯔꯣꯝꯗ ꯃꯃꯥꯏ ꯃꯤꯠ ꯏꯀꯥꯏ ꯀꯥꯏꯅ ꯁꯅꯥꯍꯜꯒꯤ ꯃꯇꯩ ꯃꯅꯥꯎ ꯂꯥꯛꯄꯗ ꯎꯕꯗ ꯇꯣꯂꯦꯟ ꯉꯛꯅ ꯍꯥꯏꯔꯛꯏ ꯇꯥ ꯁꯅꯥꯍꯜꯒ ꯏꯇꯩꯃ ꯕꯤꯅꯥꯒꯁꯤꯗꯤ ꯐꯖꯔꯦ ꯁꯛꯁꯤꯗꯤ ꯀꯥꯎꯅꯌꯟ ꯁꯤꯔꯨꯝ ꯅꯥꯔꯨꯝ ꯇꯧꯕ ꯃꯇꯨꯒ ꯌꯥꯝ ꯄꯥꯛꯍꯧꯗꯕꯗꯣ ꯌꯥꯝ ꯃꯥꯜꯂꯤ ꯅꯨꯄꯤ ꯌꯦꯡꯉꯨꯅꯤ ꯅꯪꯁꯨ ꯌꯥꯝ ꯃꯥꯟꯗ꯭ꯔꯦ ꯌꯦꯡꯉꯣ ꯃꯃꯥꯏ ꯃꯤꯀꯩ ꯄꯣꯝꯃꯒ ꯑꯩꯈꯣꯏꯔꯣꯝꯗꯒꯁꯨ ꯂꯥꯛꯄ ꯃꯥꯜꯂꯤ ꯁꯛꯐꯝꯁꯤꯁꯨ ꯁꯥꯎꯅ ꯎꯏ ꯅꯠꯇꯦ ꯃꯣꯏꯒꯤꯁꯤꯕꯨ ꯑꯩꯅ ꯍꯧꯖꯤꯛꯇ ꯀꯥꯎꯅꯌꯟ ꯃꯥꯜꯂꯦ ꯍꯥꯏꯕꯗꯨ ꯇꯥꯕꯗꯒꯤ ꯁꯥꯎꯅ ꯑꯩ ꯐꯨꯕꯒ ꯂꯥꯛꯏꯖꯥꯠꯂꯣ ꯍꯩꯁ ꯁꯣꯏꯗ꯭ꯔꯦ ꯑꯣꯏꯔꯝꯃꯅꯤ ꯁꯣꯏꯗ꯭ꯔꯦ ꯑꯩ ꯐꯨꯕ ꯂꯥꯛꯄ ꯀꯗꯥꯏ ꯂꯣꯠꯀꯅꯤ ꯇꯧꯏꯁꯤꯗꯤ ꯍꯥꯏꯕꯤꯅ ꯈꯪꯂꯥꯎ ꯂꯥꯎꯒꯠꯂꯤ ꯌꯦꯡꯅꯤꯡꯗꯦꯍꯦ ꯅꯨꯄꯥ ꯅꯠꯇꯒꯨꯝ ꯀꯔꯤ ꯊꯣꯏꯅ ꯇꯧꯁꯤ ꯁꯥꯏꯅꯣ ꯆꯠꯂꯣ ꯃꯁꯛꯇꯤ ꯌꯦꯡꯅꯤꯡꯗꯦ ꯉꯥꯡꯅꯔꯤꯉꯩ ꯇꯞꯄꯤꯡ ꯂꯥꯛꯄ ꯕꯤꯅꯥꯒ ꯁꯅꯥꯍꯜꯒꯁꯨ ꯌꯧꯁꯤꯜꯂꯛꯂꯦ ꯕꯤꯅꯥꯅ ꯍꯥꯏꯕꯤ ꯅꯪ ꯅꯠꯇ꯭ꯔꯥ ꯅꯍꯥꯟ ꯅꯪ ꯇꯥ ꯁꯅꯥꯍꯜꯁꯦ ꯊꯪꯅꯕ ꯈꯨꯜꯗꯒꯤ ꯂꯩꯁꯥꯕꯤ ꯃꯆꯥ ꯑꯃꯒ ꯃꯔꯤ ꯂꯩꯅꯕꯅꯤ ꯍꯥꯏꯗꯅ ꯍꯥꯏꯕꯗꯣ ꯑꯗꯣ ꯅꯪ ꯇꯥ ꯁꯅꯥꯍꯜ ꯀꯣꯏꯗꯦꯗꯅ ꯑꯗꯨꯝ ꯃꯔꯩ ꯇꯧꯔꯒ ꯂꯩ ꯏꯇꯩꯅꯥꯎꯁꯨ ꯍꯥꯠꯇꯣꯛꯅꯗꯦꯗ ꯈꯥꯛꯅꯤ ꯃꯥꯏ ꯃꯤꯀꯥꯁꯦ ꯍꯤꯡꯁꯥ ꯌꯥꯏꯇꯕ ꯃꯥꯜꯂꯕꯅꯤ ꯐꯨꯗꯠꯅꯕꯗ ꯅꯪ ꯑꯝꯇ ꯃꯥꯒꯤ ꯃꯥꯡꯁꯤꯗ ꯍꯥꯏꯔꯛꯑꯣ ꯅꯨꯄꯤ ꯀꯣꯏꯌꯦꯗꯣ ꯀꯔꯤꯕ ꯅꯪꯅ ꯅꯨꯄꯤꯗꯨꯒꯤ ꯃꯃꯤꯡ ꯑꯩꯉꯣꯟꯗ ꯍꯥꯏꯕꯗꯨꯕꯣ ꯊꯥꯕꯂꯩ ꯍꯥꯏꯕ ꯅꯠꯇ꯭ꯔꯥ ꯅꯪꯅ ꯍꯥꯏꯕꯗꯣ ꯃꯥꯅꯤ ꯊꯥꯕꯂꯩꯅꯤ ꯁꯅꯥꯍꯜ ꯍꯥꯏꯕꯤꯗ ꯃꯃꯤꯠꯇꯨꯅ ꯈꯥꯅ ꯌꯦꯡꯉꯤ ꯃꯤꯠꯌꯦꯡꯗꯨꯗ ꯍꯥꯏꯕꯤ ꯃꯁꯥꯗꯨ ꯈꯧꯇꯛ ꯆꯥꯏ ꯂꯂꯠ ꯇꯧꯅ ꯕꯤꯅꯥꯗ ꯍꯥꯏꯔꯛꯏ ꯏꯆꯦ ꯕꯤꯅꯥ ꯑꯩꯕꯨ ꯍꯥꯏꯈꯤꯕ꯭ꯔꯅꯦ ꯕꯤꯅꯥ ꯃꯃꯤꯠ ꯁꯪꯇꯣꯛꯂꯒ ꯀꯔꯤꯕ ꯅꯪ ꯅꯠꯇ꯭ꯔꯣ ꯅꯨꯡꯊꯤꯜꯗ
ꯑꯩꯒꯤ ꯅꯥꯛꯇ ꯂꯥꯛꯂꯒ ꯑꯩꯉꯣꯟꯗ ꯇꯥ ꯁꯅꯥꯍꯜꯁꯤ ꯅꯨꯄꯤ ꯀꯣꯏꯕꯅꯤ ꯑꯗꯨꯁꯨ ꯂꯩꯁꯥꯕꯤ ꯃꯁꯥ ꯃꯣꯏ ꯑꯅꯤꯅ ꯎꯅꯕꯗꯣ ꯑꯩ ꯏꯃꯤꯠꯁꯤꯅ ꯎꯔꯦ ꯀꯥꯏꯅ ꯅꯈꯨꯠ ꯑꯣꯟꯅ ꯁꯥꯎꯕ ꯇꯧꯗꯅ ꯍꯥꯏꯈꯤꯕꯗꯣ ꯑꯗꯨꯒ ꯍꯥꯏꯗꯦꯗꯤ ꯀꯩꯅꯣ ꯃꯤꯅ ꯇꯧꯁꯨ ꯇꯧꯗꯕ ꯊꯕꯛꯇꯨꯗ ꯇꯧꯋꯦ ꯍꯥꯏꯗꯨꯅ ꯍꯥꯏꯖꯤꯜꯂꯒ ꯃꯤꯒꯤ ꯌꯨꯝ ꯊꯨꯒꯥꯏꯒꯤ ꯍꯣꯠꯅꯔꯨꯕ ꯍꯥꯏꯕꯤ ꯑꯁꯨꯝꯅ ꯍꯦꯛ ꯋꯥꯐꯪꯅꯕ ꯂꯥꯛꯄꯁꯤꯗꯗꯤ ꯈꯨꯝꯐꯝ ꯈꯪꯗ꯭ꯔꯦ ꯀꯔꯤ ꯍꯥꯏꯅ ꯈꯨꯝꯒꯅꯤ ꯀꯔꯤ ꯄꯥꯎꯈꯨꯝ ꯄꯤꯒꯅꯤ ꯃꯁꯥꯗ ꯒ꯭ꯌꯥꯟ ꯇꯥꯖꯗ꯭ꯔꯦ ꯍꯥꯏꯔꯣ ꯑꯩꯁꯨ ꯇꯥꯔꯒꯦ ꯅꯪꯅ ꯍꯥꯏꯕꯗꯣ ꯊꯥꯕꯜꯂꯩ ꯀꯧꯕꯤ ꯂꯩꯁꯥꯕꯤꯗꯨꯒ ꯑꯩꯒ ꯀꯗꯥꯏꯗ ꯎꯅꯕ ꯑꯩꯒ ꯀꯌꯥꯔꯛ ꯎꯅꯕ ꯅꯪꯅ ꯎꯍꯧꯕ ꯂꯣꯏ ꯇꯝꯃꯨ ꯑꯩ ꯇꯥꯔꯒꯦ ꯍꯥꯏꯕꯤ ꯈꯨꯝꯐꯝ ꯈꯪꯗ ꯇꯨꯃꯤꯟꯅ ꯂꯩ ꯁꯅꯥꯍꯜꯅ ꯑꯃꯨꯛꯁꯨ ꯏꯕꯦꯝꯃ ꯍꯥꯏꯕꯤ ꯑꯩꯈꯣꯏꯒꯤ ꯏꯇꯩ ꯏꯅꯥꯎ ꯍꯥꯠꯇꯣꯛꯅꯔꯒ ꯅꯪꯒꯤ ꯀꯔꯤ ꯇꯣꯡꯖꯕ ꯅꯪꯒꯤ ꯉꯥꯏꯍꯥꯛꯀꯤ ꯃꯤ ꯋꯥ ꯉꯥꯡꯅꯅꯕ ꯍꯣꯠꯅꯕꯗ ꯑꯩꯈꯣꯏ ꯏꯇꯩ ꯏꯅꯥꯎꯗꯤ ꯇꯨꯔꯦꯜ ꯂꯥꯟꯕ ꯌꯥꯎꯗꯣꯔꯤꯅꯤ ꯅꯀꯣꯛ ꯑꯃ ꯄꯥꯜꯂꯤꯕꯗꯣ ꯈꯤꯇꯁꯨ ꯈꯠꯇꯧ ꯀꯩꯗꯧꯒꯦ ꯃꯥꯒꯤ ꯅꯨꯄꯤꯗ ꯑꯃꯨꯛ ꯑꯣꯟꯁꯤꯜꯂꯛꯇꯨꯅ ꯍꯩꯕꯣꯡ ꯇꯤꯟꯆꯥ ꯃꯥꯟꯕꯤ ꯅꯪꯃꯁꯨꯅꯤ ꯃꯤꯅ ꯍꯤꯒꯥꯏꯋꯥ ꯏꯃꯨꯡ ꯀꯥꯏꯅꯕ ꯇꯝꯁꯤꯜꯂꯒ ꯅꯪꯅ ꯍꯦꯛꯇ ꯂꯧꯔꯒ ꯀꯔꯤꯁꯨ ꯂꯥꯟꯖꯗꯕ ꯑꯩꯒꯤ ꯃꯥꯏ ꯃꯤꯁꯦ ꯍꯦꯛꯇ ꯊꯨꯒꯥꯏꯕ ꯅꯠꯇ꯭ꯔꯣ ꯅꯪꯁꯨ ꯑꯐꯕ ꯅꯨꯄꯤꯗꯤ ꯅꯠꯇꯦ ꯕꯤꯅꯥ ꯁꯥꯎꯅ ꯍꯥꯏꯕꯤꯗ ꯍꯥꯏ ꯀꯩꯅꯣ ꯍꯥꯏꯁꯦ ꯅꯔꯣꯟ ꯆꯨꯕꯨ ꯇꯨꯃꯤꯟ ꯂꯩꯕꯅꯒ ꯑꯣꯏꯔꯣꯏ ꯎꯔꯦꯗꯅ ꯏꯇꯩꯅꯧꯒꯤ ꯃꯥꯏ ꯃꯤꯠ ꯀꯥꯏꯔꯤꯕꯁꯦ ꯑꯗꯨꯅ ꯅꯪ ꯇꯨꯃꯤꯟ ꯂꯩꯕ ꯁꯨꯛꯌꯥ ꯌꯥꯔꯣꯏ ꯍꯥꯏꯕꯤ ꯇꯨꯃꯤꯟ ꯂꯩꯔꯝꯕꯗꯒꯤ ꯏꯔꯥꯏ ꯂꯥꯏꯅ ꯑꯁꯨꯝꯅ ꯍꯦꯛꯇ ꯈꯨꯝꯂꯛꯏ ꯀꯩꯅꯣ ꯏꯆꯦ ꯕꯤꯅꯥ ꯐꯥꯒꯤ ꯇꯧꯕꯒ ꯑꯝꯇ ꯌꯥꯗ꯭ꯔꯣ ꯑꯩꯗꯤ ꯏꯁꯝ ꯁꯝꯅ ꯏꯆꯦꯗ ꯐꯥꯒꯤ ꯇꯧꯔꯝꯕꯅꯤ ꯑꯗ ꯏꯆꯦꯅ ꯊꯥꯖꯔꯒ ꯇꯥꯗꯒ ꯃꯥꯏ ꯃꯤꯠ ꯍꯦꯛꯇ ꯊꯨꯒꯥꯏꯅꯔꯤꯗꯨꯅ ꯍꯦꯟꯅ ꯉꯥꯛꯆꯈ꯭ꯔꯦ ꯑꯩꯗꯤ ꯀꯌꯥ ꯍꯥꯏꯔꯤꯕ ꯅꯨꯄꯤꯅꯣ ꯃꯥꯅ ꯑꯩꯒꯤ ꯅꯥꯛꯇ ꯂꯥꯛꯂꯒ ꯑꯩꯒꯤ ꯅꯨꯄꯥꯗꯣ ꯅꯨꯄꯤ ꯀꯣꯏ ꯍꯥꯏꯗꯅ ꯍꯟꯖꯤꯟ ꯍꯟꯖꯤꯟ ꯃꯇꯧ ꯃꯥꯅ ꯄꯥꯎ ꯇꯝꯃꯤ ꯑꯗꯨꯒ ꯍꯧꯖꯤꯛꯇ ꯐꯥꯒꯤ ꯇꯧꯕꯅꯤ ꯀꯥꯏꯅ ꯑꯗꯨꯁꯨ ꯏꯇꯩ ꯏꯅꯥꯎ ꯃꯥꯏ ꯃꯤꯠ ꯊꯨꯒꯥꯏꯅꯔꯀꯥꯟꯗ ꯏꯕꯦꯝꯃ ꯆꯤꯟꯊꯤꯕꯤ ꯅꯪ ꯅꯆꯤꯟ ꯊꯤꯕ ꯌꯥꯝ ꯍꯩ ꯑꯗꯨꯅ ꯊꯤꯔꯤꯕꯅꯤ ꯆꯤꯟꯕꯥꯟꯗꯨꯗ ꯈꯨꯄꯥꯛꯁꯤꯃꯗ ꯊꯥꯖꯤꯟꯖꯔꯛꯀꯦ ꯈꯪꯕ꯭ꯔꯥꯗꯣ ꯅꯪ ꯈꯪꯕ꯭ꯔꯥ ꯑꯗꯨꯛ ꯊꯨꯕ ꯕꯤꯅꯥꯒꯤ ꯊꯧꯑꯣꯡꯗꯨꯗ ꯈꯨꯄꯥꯛ ꯑꯗꯨꯁꯨ ꯉꯥꯛꯊꯣꯛꯄ ꯉꯝꯍꯧꯗ꯭ꯔꯦ ꯍꯥꯏꯕꯤ ꯃꯆꯤꯟꯕꯥꯟꯗꯨ ꯄꯥꯏꯗꯨꯅ ꯁꯥꯎꯅ ꯍꯥꯏꯔꯛꯏ ꯋꯥ ꯉꯥꯡꯕꯗ ꯆꯨꯝꯅ ꯉꯥꯡꯒꯤꯗꯤ ꯂꯩꯇꯦ ꯃꯈꯨꯠ ꯃꯁꯥ ꯍꯦꯛꯇ ꯌꯥꯎꯔꯛꯏꯁꯤꯕꯨ ꯎꯁꯤꯠꯇ꯭ꯔꯤꯔꯣ ꯑꯩꯁꯦ ꯑꯩꯁꯨ ꯈꯨꯠ ꯄꯥꯜꯂꯦ ꯑꯩꯁꯨ ꯅꯪꯒꯤ ꯅꯆꯤꯟꯕꯥꯟꯗꯨꯗ ꯈꯨꯠꯁꯤ ꯊꯥꯖꯤꯟꯕ ꯉꯝꯃꯦ ꯑꯦ ꯅꯪꯅ ꯈꯨꯠ ꯄꯥꯜꯂ ꯑꯩꯉꯣꯟꯗ ꯀꯩꯗꯧꯗꯣꯏꯕ ꯅꯠꯇꯦ ꯅꯪ ꯑꯩ ꯐꯨꯒꯦ ꯍꯥꯏꯔꯤꯕ꯭ꯔꯣ ꯃꯁꯤ ꯑꯩꯅ ꯑꯍꯜꯗꯨꯅ ꯁꯨꯝ ꯇꯨꯃꯤꯟ ꯂꯩꯕꯁꯤꯗ ꯌꯥꯝ ꯍꯦꯟꯖꯤꯜꯂꯛꯑꯦ ꯑꯗꯨ ꯑꯣꯏꯔꯕ ꯇꯥꯔꯕꯗꯤ ꯈꯨꯄꯥꯛꯁꯤ ꯅꯔꯥꯏꯕꯛꯇꯨꯗ ꯊꯥꯕ ꯇꯥꯔꯦ ꯈꯪꯕ꯭ꯔꯥ ꯂꯥꯏꯇꯣꯡꯕꯤ ꯅꯔꯥꯏꯕꯛꯅꯤꯅ ꯏꯇꯣꯡꯗꯅ ꯍꯟꯗꯛ ꯌꯥꯎꯁꯪ ꯑꯧꯒ꯭ꯔꯤ ꯆꯣꯡꯕꯗꯗꯤ ꯈꯨꯜꯒꯤ ꯂꯝꯄꯥꯛ ꯅꯠꯇ꯭ꯔꯁꯨ ꯅꯪꯒꯤ ꯅꯔꯥꯏꯕꯛ ꯑꯇꯣꯡꯕꯗꯨꯗ ꯑꯣꯏꯅ ꯆꯣꯡꯕ ꯌꯥꯔꯅꯤꯅꯦ ꯃꯥꯒꯤ ꯅꯨꯄꯤꯒꯤ ꯋꯥꯗꯨꯗ ꯇꯣꯂꯦꯟ ꯃꯌꯥ ꯆꯧꯕꯗꯨ ꯊꯥꯡꯗꯣꯛꯂꯒ ꯁꯤꯗ ꯅꯣꯛꯂꯒ ꯐꯠꯅꯝ ꯌꯦꯡꯕ ꯅꯨꯡꯉꯥꯏꯅꯤ ꯏꯇꯩꯃ ꯕꯤꯅꯥꯒꯤ ꯃꯔꯥꯏꯕꯛꯁꯤꯗ ꯑꯧꯒ꯭ꯔꯤꯒ ꯆꯣꯡꯉꯗꯤ ꯃꯤꯠꯇ ꯑꯗꯨꯝ ꯁꯪꯁꯪ ꯎꯔꯛꯏ ꯕꯤꯅꯥ ꯃꯈꯣꯏꯗꯧ ꯊꯤꯠꯅ ꯀꯌꯥꯗ ꯎꯁꯤꯠꯇ꯭ꯔꯤꯕ ꯃꯇꯩ ꯃꯅꯥꯎꯅꯣꯅꯤ ꯍꯩ ꯅꯨꯄꯤꯅ ꯉꯝꯕ ꯅꯨꯄꯤꯒꯤ ꯈꯨꯗꯣꯝꯕꯤꯗ ꯇꯣꯡꯕ ꯑꯙꯥ ꯃꯣꯔꯥ ꯑꯆꯧꯕ ꯅꯪ ꯆꯣꯡꯈꯠꯂꯒ ꯅꯊꯕꯥꯛꯀꯤ ꯀꯥꯎ ꯍꯥꯏꯕ꯭ꯔꯥ ꯅꯪ ꯇꯣꯂꯦꯟ ꯅꯣꯛꯂꯝꯃꯒ ꯆꯞ ꯂꯦꯞꯂꯒ ꯏꯁ ꯏꯇꯩꯃ ꯑꯗꯨꯗꯗꯤ ꯇꯧꯕꯤꯅꯨ ꯊꯕꯥꯛꯁꯤꯗꯗꯤ ꯀꯧꯕꯤꯅꯨ ꯁꯅꯥꯍꯜ ꯅꯨꯄꯤ ꯆꯠꯂꯁꯤ ꯂꯥꯛꯑꯣ ꯃꯣꯏꯒꯨꯝꯕ ꯃꯤ ꯃꯥꯟꯗꯕꯁꯤꯡꯁꯤ ꯍꯣꯠꯁꯤꯟꯅꯔꯒ ꯑꯩꯈꯣꯏ ꯑꯃꯨꯛ ꯃꯤ ꯃꯥꯜꯂꯣꯏ ꯑꯗꯨꯅ ꯆꯠꯂꯧꯔꯁꯤ ꯏꯁ ꯅꯣꯏꯔꯣ ꯑꯩꯈꯣꯏꯔꯣ ꯃꯤ ꯃꯥꯟꯗ꯭ꯔꯤꯕꯁꯦ ꯅꯁꯛꯇꯣ ꯃꯤꯡꯁꯦꯜꯗ ꯑꯝꯇ ꯌꯦꯡꯉꯨꯁꯣ ꯅꯃꯥꯏ ꯅꯃꯤꯠ ꯏꯀꯥꯏꯈꯩ ꯈꯣꯡꯈꯂꯥꯏ ꯆꯨꯕ ꯍꯦꯛ ꯃꯥꯜꯂꯗꯅ ꯕꯤꯅꯥ ꯐꯠ ꯄꯥꯏꯁꯤꯜꯂꯛꯂꯒ ꯑꯩꯈꯣꯏꯕꯨ ꯈꯣꯡꯈꯂꯥꯏ ꯆꯨꯕ ꯃꯥꯜꯂꯤ ꯀꯥꯏꯅ ꯃꯥꯏ ꯃꯤꯠꯇ ꯇꯥꯔꯤꯕ ꯗꯥꯛ ꯃꯌꯥꯝꯁꯦ ꯅꯪꯅ ꯇꯥꯍꯟꯕꯅꯤ ꯑꯗꯨꯅ ꯅꯪꯁꯨ ꯑꯩꯅ ꯆꯐꯣꯠ ꯂꯥꯎꯔꯒ ꯊꯤꯔꯤꯕ ꯅꯃꯥꯏꯗꯨꯗ ꯈꯨꯖꯤꯟꯁꯤꯅ ꯈꯣꯠꯂꯒ ꯅꯁꯛꯇꯣ ꯅꯪꯁꯨ ꯍꯨꯏ ꯂꯥꯏꯔꯤꯡ ꯃꯥꯜꯍꯟꯕ ꯇꯥꯔꯦ ꯈꯪꯕ꯭ꯔꯥ ꯆꯤꯟꯊꯤꯕꯤ ꯅꯪ ꯈꯪꯕ꯭ꯔꯥ ꯅꯪ ꯁꯣꯝꯗꯅ ꯊꯥꯒꯣꯏꯒꯤ ꯃꯅꯦꯝ ꯏꯕꯦꯝꯃ ꯑꯆꯧꯕꯤ ꯍꯅꯨꯊꯪꯗꯨꯗ ꯁꯨꯝꯕꯟꯗꯨꯗ ꯐꯧ ꯁꯨꯔꯤ ꯇꯥꯟꯖꯥꯗꯨꯗ ꯂꯩꯀꯥꯏꯒꯤ ꯏꯅꯦ ꯇꯣꯝꯕꯤꯁꯨ ꯍꯦꯛ ꯂꯥꯛꯏ ꯑꯆꯧꯕꯤꯅ ꯐꯧ ꯁꯨꯔꯤꯕꯗꯨꯗ ꯃꯊꯕꯥꯛ ꯌꯩꯗꯨꯅ ꯍꯥꯏ ꯍꯔꯦ ꯀ꯭ꯔꯤꯁꯅ ꯏꯆꯦ ꯑꯆꯧꯕꯤ ꯀꯔꯤꯅꯣ ꯍꯅꯨꯊꯪꯗꯨꯗ ꯑꯀꯟ ꯑꯔꯤꯡ ꯁꯥꯗꯨꯅ ꯐꯧ ꯁꯨꯕꯤꯔꯤꯕꯗꯨꯕꯣ ꯁꯣꯏꯗꯅ ꯁꯌꯦꯡꯒ ꯅꯥꯟꯊꯗꯨꯅ ꯇꯦꯛꯄ ꯇꯥꯔꯤꯅꯦ ꯍꯩꯃ ꯇꯣꯝꯕꯤ ꯅꯪ ꯂꯥꯛꯂꯤꯕ꯭ꯔꯥ ꯆꯪꯉꯨ ꯀꯔꯤ ꯊꯕꯛ ꯂꯩꯔꯦ ꯅꯪꯅ ꯑꯩꯈꯣꯏꯗ ꯂꯥꯛꯄꯗꯤ ꯑꯩꯁꯨ ꯆꯦꯡ ꯑꯃꯠꯇ ꯂꯩꯇꯦꯅ ꯐꯧꯁꯤ ꯁꯨꯔꯝꯂꯤꯕꯅꯤ ꯑꯍꯜ ꯑꯅꯤꯗꯨ ꯃꯪꯒꯣꯜꯗꯨꯗ ꯀꯥꯈꯠꯂꯛꯇꯨꯅ ꯐꯝꯃꯤ ꯇꯣꯝꯕꯤꯅ ꯑꯩꯕꯨꯗꯤ ꯏꯆꯦꯗꯒꯤ ꯗꯨꯛ ꯑꯁꯥꯕꯗꯣ ꯈꯤꯇ ꯂꯩꯒꯦꯅ ꯍꯥꯏꯗꯅ ꯂꯥꯛꯄꯅꯤ ꯑꯗꯨꯒ ꯏꯆꯦꯅ ꯐꯧꯒ ꯁꯨꯔꯒ ꯂꯩꯔꯝꯕꯁꯤꯗꯩꯗꯤ ꯉꯛꯄ ꯍꯥꯏꯕꯨ ꯑꯣꯟꯊꯣꯛꯅ ꯉꯛꯏ ꯅꯠꯇꯦ ꯏꯆꯦꯒꯤ ꯏꯃꯧꯗꯨꯕꯨ ꯀꯔꯤ ꯇꯧꯔꯒ ꯂꯩꯕꯒꯦ ꯑꯁꯨꯛ ꯁꯣꯜꯂꯕ ꯏꯆꯦꯅ ꯐꯧ ꯁꯨꯔꯝꯂꯤꯕꯁꯤꯕꯣ ꯏꯃꯧ ꯅꯨꯄꯤ ꯍꯥꯏꯕ ꯅꯣꯡꯉꯥꯟꯕꯗꯒꯤ ꯊꯣꯛꯈꯤꯕꯗꯨꯅ ꯍꯧꯖꯤꯛ ꯐꯥꯎꯕ ꯌꯨꯝꯁꯤꯗ ꯍꯟꯖꯤꯜꯂꯛꯇ꯭ꯔꯤ ꯍꯣꯔꯦꯟ ꯃꯝꯂꯕ ꯀꯥꯟꯗꯅꯤ ꯃꯥꯅ ꯌꯨꯝꯗ ꯍꯟꯖꯤꯜꯂꯛꯀꯗꯣꯏꯁꯦ ꯑꯁꯤꯗꯕꯨ ꯑꯩꯅ ꯀꯔꯝꯃꯥꯏꯅ ꯐꯧꯁꯨ ꯍꯥꯏꯔꯨꯗꯧꯔꯤꯕꯅꯣ ꯏꯆꯦ ꯅꯪꯒꯤ ꯅꯃꯧ ꯅꯨꯄꯤꯁꯤꯒ ꯑꯋꯥꯡꯒꯤ ꯃꯧ ꯑꯅꯤꯁꯤꯒ ꯃꯈꯣꯏ ꯑꯍꯨꯝꯁꯦ ꯂꯩꯀꯥꯏ ꯃꯤꯌꯥꯝꯅ ꯋꯥꯔꯤꯅꯔꯕꯅꯤꯀꯣ ꯃꯣꯏ ꯑꯍꯨꯝꯅꯒ ꯂꯝꯕꯤꯁꯤꯗꯒ ꯆꯠꯈ꯭ꯔꯕꯗꯤ ꯈꯨꯜ ꯂꯩꯀꯥꯏꯒꯤ ꯃꯤ ꯑꯃꯠꯇ ꯃꯣꯏꯒꯤ ꯃꯄꯥ ꯂꯥꯜꯂꯒ ꯆꯠꯄ ꯇꯥꯟꯅꯕꯗꯒꯤ ꯊꯕꯛ ꯆꯠꯇꯅ ꯃꯌꯨꯝꯗ ꯍꯟꯖꯤꯟꯅꯕ ꯃꯤꯁꯨ ꯌꯥꯎꯔꯕꯅꯤ ꯏꯆꯦ ꯑꯩꯒꯤ ꯋꯥꯗꯤ ꯅꯃꯧ ꯅꯨꯄꯤꯁꯦ ꯑꯃꯨꯛꯇꯪ ꯂꯤꯆꯩꯅ ꯁꯥꯟꯊꯔꯒ ꯋꯥꯔꯛꯎꯁꯦ ꯂꯩꯌꯦ ꯑꯗꯨꯒꯤ ꯋꯥꯗꯤ ꯑꯩꯅ ꯍꯦꯟꯅ ꯐꯨꯅꯤꯡꯉꯤꯝꯅꯤ ꯑꯗ ꯀꯔꯝꯅꯗꯤ ꯍꯦꯛ ꯐꯨꯔꯨꯅꯤꯗꯣ
ꯑꯩꯅ ꯐꯨꯔꯦꯅ ꯈꯜꯂꯣ ꯑꯗ ꯃꯥꯗꯤ ꯃꯁꯥ ꯅꯍꯥꯅꯤ ꯃꯄꯥꯡꯒꯜꯁꯨ ꯑꯩꯉꯣꯟꯗꯒꯤ ꯍꯦꯟꯅ ꯀꯜꯂꯤꯝꯅꯤ ꯑꯩꯉꯣꯟꯗ ꯑꯃꯨꯛ ꯑꯣꯟꯈꯠꯂꯛꯂꯒ ꯅꯦꯠꯄ ꯀꯥꯡꯕꯨ ꯇꯧꯔꯛꯑꯗꯤ ꯑꯩꯗꯤ ꯑꯗꯨꯝ ꯄꯨꯡꯄꯥꯛ ꯄꯥꯛꯑꯣꯏꯗ꯭ꯔꯣ ꯑꯗꯨꯒꯤ ꯑꯩꯁꯨ ꯈꯥꯡꯂꯒ ꯂꯩꯔꯕꯅꯤ ꯇꯣꯝꯕꯤ ꯃꯤꯔꯛ ꯅꯔꯛ ꯍꯥꯏꯐꯦꯠ ꯌꯦꯡꯂꯒ ꯏꯆꯦꯅ ꯅꯃꯧ ꯅꯨꯄꯤꯁꯦ ꯇꯁꯦꯡꯅ ꯐꯨꯅꯤꯡꯕ ꯑꯣꯏꯔꯕꯗꯤ ꯑꯩ ꯂꯩꯋꯥ ꯑꯃ ꯇꯥꯛꯄꯤꯒꯦ ꯁꯤꯗ ꯆꯪꯁꯤꯜꯂꯛꯎ ꯅꯥꯀꯣꯡꯗ ꯇꯞꯅ ꯍꯥꯏꯒꯦ ꯃꯤ ꯇꯥꯈꯤꯅꯤ ꯀꯔꯤ ꯂꯩꯋꯥꯅꯣ ꯑꯝꯇ ꯇꯥꯃꯨꯁꯦ ꯁꯤ ꯍꯥꯏꯗꯨꯅ ꯃꯅꯥꯀꯣꯡ ꯑꯗꯨ ꯊꯥꯡꯖꯤꯜꯂꯤ ꯃꯊꯪꯒꯤ ꯅꯨꯃꯤꯠꯀꯤ ꯑꯌꯨꯛꯅꯤ ꯆꯥꯛ ꯇꯣꯛꯅꯔꯕ ꯃꯇꯨꯡ ꯋꯥꯈꯜ ꯃꯣꯠ ꯃꯥꯟꯅꯖꯕꯤ ꯃꯧ ꯑꯍꯨꯝꯗꯨ ꯄꯨꯜꯂꯝꯃꯤ ꯑꯇꯩꯒꯤꯗ ꯅꯠꯇꯦ ꯑꯗꯨꯁꯨ ꯍꯥꯏꯕꯤꯈꯣꯏꯒꯤ ꯀꯣꯟꯊꯣꯡ ꯅꯥꯀꯟꯗ ꯍꯧꯔꯤꯕ ꯍꯩꯅꯧ ꯄꯥꯝꯕꯤꯗꯨꯒꯤ ꯃꯈꯣꯡꯗꯅꯤ ꯐꯝꯂꯤꯕꯗꯣ ꯑꯁꯠ ꯑꯋꯣꯡ ꯀꯅꯥ ꯂꯥꯛꯏ ꯀꯅꯥꯒꯤ ꯃꯤꯋꯥ ꯉꯥꯡꯅꯁꯤꯒꯦ ꯍꯥꯏꯗꯨꯅ ꯉꯥꯏꯔꯤꯕꯅꯤ ꯍꯥꯏꯕꯤ ꯃꯥꯗꯤ ꯃꯃꯥꯏꯒꯗꯣ ꯉꯔꯥꯡ ꯕꯤꯅꯥꯅ ꯈꯨꯖꯤꯟꯅ ꯈꯣꯠꯂꯝꯕꯒꯤ ꯌꯦꯡꯕ ꯌꯥꯗ꯭ꯔꯕꯅꯤ ꯈꯨꯖꯤꯟ ꯃꯃꯤꯅ ꯐꯤ ꯑꯃꯅꯁꯨ ꯈꯨꯝꯖꯤꯜꯂꯝꯃꯤ ꯃꯃꯥꯏꯗꯣ ꯊꯥꯒꯣꯏꯅ ꯉꯔꯥꯡꯗꯤ ꯍꯥꯏꯕꯤ ꯅꯪ ꯌꯥꯎꯗꯕꯗ ꯏꯕꯦꯝꯃ ꯃꯤꯋꯥꯒ ꯃꯄꯨꯡ ꯐꯥꯅ ꯉꯥꯡꯅꯕ ꯉꯝꯗꯦ ꯈꯪꯉꯕ ꯈꯔ ꯉꯥꯡꯅꯔꯝꯃꯒ ꯄꯨꯡꯕꯥ ꯁꯨꯗꯕꯩꯔ ꯀꯩꯅꯣ ꯅꯨꯡꯁꯤꯇꯣꯝꯕꯤ ꯏꯕꯥꯅꯤꯁꯨ ꯑꯗꯨꯝ ꯉꯥꯡꯅꯗ꯭ꯔꯦ ꯅꯨꯡꯉꯥꯏꯇꯦꯕ ꯃꯤ ꯁꯨꯗꯕꯗꯣ ꯑꯩꯁꯨꯅꯦ ꯏꯕꯦꯝꯃ ꯉꯔꯥꯡ ꯃꯤꯋꯥ ꯉꯥꯡꯅꯗꯕꯩꯔ ꯀꯩꯅꯣ ꯈꯪꯗꯦ ꯆꯥꯛꯁꯨ ꯆꯥꯕ ꯌꯥꯗꯦ ꯇꯨꯝꯕꯒꯁꯨ ꯌꯥꯕ ꯅꯠꯇꯦ ꯅꯨꯡꯁꯤꯇꯣꯝꯕꯤꯅ ꯑꯃꯨꯛ ꯅꯃꯥꯏꯗꯣ ꯈꯨꯖꯤꯟꯅ ꯀꯌꯥꯝ ꯈꯣꯠꯂꯝꯃꯒꯦ ꯑꯝꯇ ꯐꯖꯅ ꯌꯦꯡꯒꯤꯁꯦ ꯏꯊꯟꯇ ꯃꯤꯡꯁꯦꯜ ꯌꯦꯡꯉꯨꯐꯥꯎ ꯀꯤꯖꯔꯀꯥꯟꯁꯤꯗ ꯅꯣꯏꯅꯒ ꯎꯔꯗꯤ ꯍꯧꯒꯠꯂꯒ ꯆꯦꯟꯈꯤꯅꯤ ꯌꯦꯡꯉꯨꯔꯅꯨ ꯊꯥꯒꯣꯏꯅ ꯑꯩꯉꯣꯟꯗꯒ ꯑꯣꯏꯔꯗꯤ ꯃꯥꯏ ꯕꯤꯅꯥꯏꯗꯣ ꯈꯪꯗꯧꯅꯤ ꯄꯥꯂꯤ ꯃꯃꯤꯠ ꯑꯅꯤꯗꯣ ꯀꯣꯊꯣꯛꯂꯒ ꯈꯨꯂꯣꯛꯄꯤ ꯁꯥꯟꯅꯗꯧꯅꯤ ꯑꯩꯉꯣꯟꯗ ꯑꯣꯏꯔꯝꯗꯕꯩ ꯐꯕꯅꯤꯃ ꯑꯁꯨꯝꯅ ꯃꯣꯏ ꯃꯁꯦꯜ ꯋꯥꯔꯤ ꯇꯧꯔꯤꯉꯩ ꯑꯌꯦꯡꯕꯤ ꯃꯁꯝ ꯃꯅꯥꯏ ꯐꯥꯈꯩ ꯀꯞꯇꯨꯅ ꯂꯝꯕꯤꯗꯨ ꯂꯥꯛꯏ ꯅꯨꯡꯁꯤꯇꯣꯝꯕꯤꯅ ꯎꯔꯗꯨꯅ ꯍꯥꯏ ꯌꯦꯡꯉꯨꯅꯤ ꯅꯣꯏꯕꯣ ꯑꯥꯗ ꯅꯨꯄꯤ ꯑꯃ ꯀꯞꯇꯨꯅ ꯂꯥꯛꯂꯤꯕꯁꯦ ꯑꯁꯤꯕꯨ ꯏꯅꯦ ꯄꯤꯁꯛꯀꯤ ꯃꯃꯧ ꯅꯨꯄꯤ ꯑꯌꯦꯡꯕꯤꯗꯨ ꯅꯠꯇ꯭ꯔꯣ ꯊꯥꯒꯣꯏꯅ ꯃꯥꯅꯤꯅꯤ ꯑꯌꯦꯡꯕꯤꯅꯤ ꯀꯔꯤꯒꯤꯅꯣ ꯃꯥꯅ ꯀꯞꯇꯅ ꯑꯉꯥꯎꯕꯤ ꯃꯥꯟꯈꯩ ꯂꯥꯛꯏꯕꯁꯤꯅ ꯍꯥꯏꯕꯤ ꯐꯝꯂꯝꯕꯗꯒꯤ ꯍꯧꯒꯠꯂꯛꯇꯨꯅ ꯀꯩꯅꯣꯝꯅꯤ ꯃꯥꯒꯤꯁꯤ ꯂꯥꯛꯎ ꯆꯪꯁꯤꯜꯂꯒ ꯍꯪꯉꯨꯁꯤ ꯑꯍꯨꯝꯗꯨ ꯐꯝꯂꯝꯕꯗꯒꯤ ꯍꯧꯒꯠꯂꯛꯇꯨꯅ ꯑꯌꯦꯡꯕꯤꯒꯤ ꯅꯥꯛꯇ ꯆꯪꯁꯤꯜꯂꯛꯏ ꯊꯥꯒꯣꯏꯅ ꯑꯌꯦꯡꯕꯤ ꯀꯩꯗꯧꯔꯦ ꯅꯪꯅ ꯁꯣꯅꯣ ꯊꯨꯡꯕꯤ ꯃꯥꯟꯈꯩ ꯅꯁꯝ ꯅꯅꯥꯏ ꯐꯥꯈꯩ ꯂꯥꯛꯏꯗꯤ ꯍꯥ ꯅꯌꯨꯝꯒ ꯀꯩꯗꯧꯅꯔꯒꯦ ꯑꯌꯦꯡꯕꯤ ꯀꯞꯒꯥꯡ ꯇꯧꯅ ꯏꯆꯦ ꯅꯅꯥꯎ ꯌꯦꯡꯅꯤꯡꯗ꯭ꯔꯦ ꯑꯁꯨꯛ ꯄꯨꯟꯕ ꯃꯄꯣꯛ ꯑꯩ ꯌꯦꯡꯅꯤꯡꯗ꯭ꯔꯦ ꯏꯆꯦ ꯑꯁꯤꯇꯃꯛ ꯍꯥꯏꯔꯝꯂꯒ ꯑꯌꯦꯡꯕꯤ ꯃꯈꯥ ꯇꯥꯔꯝꯗ ꯄ꯭ꯔꯔꯨꯞ ꯆꯠꯈꯤ ꯅꯨꯡꯁꯤꯇꯣꯝꯕꯤꯅ ꯍꯧꯖꯤꯛꯀꯤ ꯑꯌꯦꯡꯕꯤꯒꯤ ꯃꯇꯧꯗꯨ ꯏꯅꯦ ꯄꯤꯁꯛꯅ ꯃꯁꯝ ꯐꯣꯏꯔꯛꯄꯒꯤ ꯃꯥꯟꯗ꯭ꯔꯣ ꯁꯣꯏꯅ ꯐꯣꯏꯅꯔꯝꯒꯅꯤ ꯍꯥꯏꯕꯤꯅ ꯅꯠꯇ꯭ꯔꯕꯗꯤ ꯀꯩꯒꯤ ꯑꯣꯏꯗꯧꯔꯤꯒꯦ ꯃꯅꯦꯝꯄꯣꯛꯀ ꯁꯣꯏꯗ ꯐꯨꯅꯔꯛꯄ ꯑꯣꯏꯔꯝꯒꯅꯤꯕ ꯌꯥꯗꯦꯕ ꯁꯛꯐꯝꯗꯣ ꯃꯈꯣꯏ ꯃꯁꯦꯜ ꯋꯥꯈꯜ ꯄꯪꯁꯥꯗ ꯁꯥꯒꯠꯅꯗꯨꯅ ꯑꯌꯦꯡꯕꯤꯒ ꯃꯅꯦꯝꯄꯣꯛꯀ ꯃꯁꯝ ꯐꯣꯏꯅꯕꯗꯒꯤ ꯑꯌꯦꯡꯕꯤꯗꯨ ꯂꯩꯕ ꯉꯝꯗꯗꯅ ꯃꯄꯥꯝꯗ ꯆꯠꯄ ꯑꯣꯏꯔꯝꯒꯅꯤ ꯁꯤꯗ ꯂꯩꯅꯔꯤ ꯋꯥꯈꯜꯅ ꯁꯥꯒꯠꯄ ꯋꯥꯔꯤꯗꯨ ꯊꯣꯛꯇ ꯊꯣꯛꯂꯕꯒꯨꯝ ꯃꯈꯣꯏ ꯑꯍꯨꯝꯅ ꯃꯤ ꯊꯦꯡꯅꯕ ꯈꯨꯗꯤꯡꯒꯤ ꯍꯦꯛ ꯇꯝꯃꯤ ꯂꯩꯍꯥꯎꯒꯤ ꯄꯣꯠꯐꯝꯗꯅꯤ ꯂꯩꯍꯥꯎ ꯃꯃꯤꯠ ꯃꯅꯥꯒ ꯁꯪꯇꯣꯛꯇꯨꯅ ꯍꯪꯉꯤ ꯊꯥꯖꯃꯟꯗꯗꯅ ꯋꯥꯔꯤꯗꯣ ꯅꯠꯇꯦ ꯅꯪꯅ ꯇꯝꯂꯤ ꯄꯥꯎꯁꯤꯕꯨ ꯑꯆꯨꯝꯕ꯭ꯔꯥ ꯍꯥꯏꯋꯥꯅꯤ ꯑꯩꯗꯤ ꯑꯣꯟꯊꯣꯛꯅ ꯊꯥꯖꯈꯤꯗ꯭ꯔꯦꯗ ꯏꯆꯦ ꯄꯤꯁꯛꯅꯕꯨ ꯑꯗꯨꯝꯅ ꯇꯧꯔꯝꯒꯗ꯭ꯔꯅꯦ ꯏꯅꯦꯅꯕꯨ ꯑꯁꯦꯡꯕꯅꯦꯃꯤ ꯏꯅꯦ ꯄꯤꯁꯛꯀ ꯑꯌꯦꯡꯕꯤꯒ ꯁꯨꯃꯥꯡꯗ ꯃꯁꯝ ꯐꯣꯏꯅꯕꯗꯣ ꯑꯎꯕ ꯃꯤꯅ ꯑꯩꯉꯣꯟꯗ ꯇꯝꯂꯛꯂꯕꯅꯤ ꯌꯥꯝ ꯐꯖꯅ ꯐꯣꯏꯅꯈ꯭ꯔꯦ ꯍꯥꯏꯌꯦ ꯈꯪꯗꯣꯛꯅꯕ ꯉꯝꯅꯍꯧꯗꯦꯌꯦ ꯑꯌꯦꯡꯕꯤꯗꯨꯁꯨ ꯍꯧꯖꯤꯛꯐꯥꯎ ꯅꯨꯄꯥ ꯃꯌꯨꯝꯗ ꯍꯜꯂꯛꯇ꯭ꯔꯤ ꯃꯥꯜꯂꯤ ꯅꯠꯇꯦ ꯑꯗꯨꯕꯨ ꯀꯔꯤ ꯃꯔꯝꯒꯤꯅꯤ ꯍꯥꯏꯒꯦ ꯃꯅꯤ ꯃꯃꯧꯅ ꯃꯁꯝ ꯐꯣꯏꯅꯔꯤꯕꯗꯨꯕꯣ ꯃꯔꯝꯗꯤ ꯈꯪꯕ꯭ꯔꯣ ꯀꯦꯊꯕꯤꯅ ꯑꯗꯨꯗꯤ ꯈꯪꯗꯤꯌꯦ ꯏꯆꯦ ꯅꯨꯡꯁꯤꯇꯣꯝꯕꯤ ꯍꯣꯏꯅ ꯇꯝꯂꯛꯄꯗꯗꯤ ꯈꯠꯅꯕꯒꯤ ꯃꯔꯝꯗꯨꯗꯤ ꯌꯥꯎꯗꯦ ꯅꯨꯃꯤꯗꯥꯡꯒꯤ ꯃꯇꯝꯅꯤ ꯅꯨꯡꯁꯤꯇꯣꯝꯕꯤꯒꯤ ꯃꯀꯨ ꯏꯕꯨꯡꯉꯣ ꯑꯉꯧ ꯆꯥꯛꯈꯨꯝꯗꯨ ꯆꯪꯂꯛꯏ ꯃꯆꯥꯅꯨꯄꯥ ꯍꯦꯝꯕꯁꯨ ꯆꯥꯛꯈꯨꯝꯗꯨ ꯆꯥꯛ ꯊꯣꯡꯂꯝꯃꯤ ꯑꯉꯧ ꯆꯪꯁꯤꯜꯂꯛꯇꯨꯅ ꯏꯆꯥ ꯇꯪꯈꯥꯏꯁꯤꯕꯣ ꯀꯔꯤ ꯃꯊꯦꯜ ꯇꯧꯕꯤꯔꯒꯦ ꯅꯨꯃꯤꯗꯥꯡꯒꯤꯁꯤꯕꯣ ꯍꯦꯝꯕ ꯏꯟꯁꯥꯡꯗꯨ ꯈꯥꯕꯩꯗꯨꯅ ꯑꯣꯠꯅ ꯈꯨꯝꯃꯤ ꯄꯥꯟ ꯊꯣꯡꯕꯅꯤ ꯍꯋꯥꯏꯖꯥꯔ ꯍꯥꯞꯂꯒ ꯑꯗꯨꯗꯤ ꯑꯍꯥꯎꯕ ꯃꯊꯦꯜꯅꯤꯅꯦ ꯍꯥꯎꯗꯣꯏꯅꯤ ꯄꯥꯕ ꯅꯆꯥ ꯑꯩꯅ ꯍꯥꯎꯅꯕ ꯍꯥꯏꯗꯅ ꯋꯥꯅ ꯍꯣꯠꯅꯗꯨꯅ ꯊꯣꯡꯂꯤꯕꯅꯤ ꯅꯪꯅ ꯍꯥꯎꯅ ꯊꯣꯡꯒꯦꯔꯥ ꯊꯣꯡꯂꯣꯏꯒꯦꯔꯥ ꯅꯪꯅ ꯃꯣꯔꯥꯗ ꯍꯦꯛ ꯐꯝꯂꯤꯕ ꯃꯈꯩ ꯅꯪꯅ ꯊꯣꯡꯕ ꯏꯆꯥ ꯏꯟꯁꯥꯡ ꯂꯣꯏꯅ ꯍꯥꯎꯅꯤ ꯍꯥꯎꯇꯕ ꯑꯝꯇ ꯂꯩꯔꯦ ꯑꯁ ꯑꯩꯈꯣꯏ ꯄꯥꯕꯒꯤ ꯋꯥꯇꯥꯁꯤꯗꯤ ꯀꯔꯤ ꯋꯥꯇꯥ ꯏꯕꯣ ꯅꯪꯁꯦ ꯅꯃꯥꯒꯩꯒꯅ ꯌꯣꯛꯂꯛꯄꯗ ꯀꯔꯤ ꯆꯥꯍꯩꯗꯕꯒ ꯄꯤꯖꯔꯛꯂꯕꯅꯣ ꯈꯪꯗꯦ ꯅꯨꯄꯤꯅ ꯉꯝꯕ ꯃꯌꯥꯝꯁꯤꯗꯒꯤ ꯅꯪꯅ ꯈꯔ ꯈꯤꯛ ꯍꯦꯟꯖꯤꯟꯅ ꯅꯨꯄꯤꯅ ꯉꯝꯂꯤꯕꯁꯦ ꯑꯗꯨꯒꯤ ꯋꯥꯗꯤ ꯄꯥꯕꯁꯤ ꯏꯃꯥꯅ ꯉꯝꯂꯤꯕꯗꯨꯗꯤ ꯑꯩꯁꯨ ꯄꯥꯕ ꯂꯧꯕꯒꯤꯅꯤ ꯅꯨꯄꯤꯅ ꯉꯝꯂꯤꯕꯁꯦ ꯃꯄꯥꯒꯤ ꯃꯆꯥ ꯎꯒꯤ ꯃꯍꯩ ꯍꯥꯏꯕꯗꯨꯅꯤ ꯄꯥꯕ ꯑꯩꯒ ꯃꯍꯥꯁꯤꯒꯩꯖꯟ ꯅꯪꯒꯗꯤ ꯈꯛ ꯆꯥꯡꯗꯝꯅꯔꯛꯀꯅꯨ ꯑꯩꯗꯤ ꯅꯃꯥꯅ ꯂꯩꯔꯤꯉꯩ ꯑꯗꯨ ꯈꯔ ꯅꯃꯥꯅ ꯉꯝꯖꯕꯒꯤ ꯋꯥꯅꯤ ꯍꯧꯖꯤꯛꯇꯤ ꯅꯃꯥꯗꯨꯁꯨ ꯃꯊꯛ ꯂꯩꯀꯥꯏꯗ ꯌꯨꯝ ꯍꯣꯡꯈ꯭ꯔꯦ ꯑꯗꯨꯅ ꯍꯧꯖꯤꯛꯇꯤ ꯑꯩꯁꯦ ꯅꯨꯄꯤꯅ ꯉꯝꯕ ꯅꯨꯄꯥ ꯑꯣꯏꯗ꯭ꯔꯕꯅꯤ ꯑꯗꯨꯅ ꯅꯪꯒꯩꯒꯈꯛ ꯆꯥꯡꯗꯝꯅꯔꯛꯀꯅꯨ ꯑꯗꯨ ꯄꯥꯕꯁꯨ ꯏꯃꯥ ꯂꯩꯔꯤꯉꯩ ꯏꯃꯥꯅ ꯉꯝꯂꯤꯕ ꯅꯠꯇ꯭ꯔꯣ ꯍꯧꯖꯤꯛ ꯏꯃꯥ ꯂꯩꯇꯕꯒꯤ ꯋꯥꯅꯤ ꯏꯃꯥ ꯂꯩꯔꯝꯃꯗꯤ ꯄꯥꯕꯁꯨ ꯑꯩꯗꯧꯅ ꯑꯙꯥ ꯃꯣꯔꯥꯅꯤ ꯆꯨꯔꯝꯗꯣꯏꯁꯦ ꯍꯥꯟꯅ ꯆꯨꯔꯝꯕꯒꯤ ꯋꯥꯅꯤ ꯍꯧꯖꯤꯛꯇꯤ ꯅꯃꯥ ꯂꯩꯇ꯭ꯔꯕꯅꯤꯅ ꯑꯩꯈꯣꯏꯗꯤ ꯑꯙꯥ ꯃꯣꯔꯥꯗꯨ ꯆꯨꯗ꯭ꯔꯤ
Masi mahasandan si masibo. Hoi so hiyewai namau nupi sikrikanda adha mara phamdagi kumtharaklaga loi. Haujikti namau nupi sijribanina khra nupi na ngam nupa oizakiki. Laima mamai si kaya tharib. Hey, sawin mai panba. Nangsu namanaba singi mamangda namai dubi kaidro. Natugi phani ka suribado. Aidi nang dongna nupi gi phani di suraktin he. Ai sigai jai nang. Hemba makok tu holaga. As adha moradagi phani subugi wari mu toksili. Ilabani aidi. Aina lona thupna aigi nupi gi phani sujabadubu kanamina udoriki. Ugena urabada pabu mangai kai. Aidi minat. Aidi sa natro. Thongzildagi nusi tombina. Hojik phawa sak loirakti sidi biri man bana panasa wari chithanabagi oira. Sumi. Imong nga pai manbi imong na ibesum. Biri man bai pai sa sum imong na nangi nupabu khudombi do umbado hinmale dana sumwari sanaramli bani. Is pabu wata sidi ho aigi nupane aigi kusi khudombi danga nate khongbi sipau yauna umdori bani. Aina aigi nupada khudombi nabu ungera khongbi nabu ungera ungning mo ungbada mapa kanan thing mangam dorige natra nupa. Hemba mapada kiru yenglaga tapna pa kumpi. Chumi aidi nangi nupa nangi kusi. Angau sauna makuta pairam sai suduna masanupa gi magok lawai duda kok suthaduna. Mahapapi tangkai siba nang da lagaloi. As kaina baba naye. He hanuba nang nei gi nupa hekta phoba yabro ai nei si utro. Nam TV nang ne ga kaidau doi bai ngota. Kari apum masama nam nangsu aibu nam TV kaina hekta haiba yabro. Hey, sato yam nak naga lepakat. Umang manam mung launarakat. Nungsi tombi makong tilaga. Ay khoidong si thitli da kwai. Angau manaton melaga. Maida ai na thuksakrake. Asuk nam thibu humang manam sibu kari. Ko kasi ngaru ga sibu tari. Hey, ipagi tangkai siba. Sa kato ai gi thiurat. Noi nupigi humang manam sida ai sa kamta saningtre. O ai tari. Ko saka loi oi. Ukase noi na matanga oi. Ai pele. Angau ngang dana chakumdagi thoki. Nungsi tombi sauna magi nupado onsinduna. Siu yadabana pasina ai banam tiaraga nanna karina kumda tumina okong ten makai lip laga lehuri neba. Khungge toraga pawna thoki bana han kibai. Yare khanglabni nangsu. Aina ne napana sase amatan loi khanglabane. As kwaidagi akoi pawna pabani. Aina kwaidagi ama toiba yadui nupi nangbo. Tauri sit makok ni na sati haladun. Adunan he kantha oibadunan aina leiraga pubada khoi mai hedi yari bise. Kai haibani nupi tadri. Kaisu haide yaune yarodana. Karino khangde sak tu nusinaba tawo wathi ngangdu sorupudi ai sak lamnabani. Mathangi numitni thagoi thenglaba kanda haugalakle hairaga iruga ludabi sumanga duda makok maru ipa phakai phamdru lei. Asobi madi mamogi mataudu ubada mamit naba haibadu oire imungdagi thoraklaga. Adaida phamdana mu leidu sarukpudi iru mai thajaruba yadro. Nasakto saba loidaba amangsang ya malenya imodi moladana nasamna nanana ipaye phakai rabon makok ya maleni mi bonga laklaga nangi hisabi manba phibamdo u lakrabadi imoni kai haibada ai ikai je nge tang sayaraga phambasida hai pamu sajile. Aina khangna irudo lugadauba leire. Aduga nasakto mingseldi yengdana matungni minok naganu. Imangi sakna si thungi sekni malaga aibu saba loidaba amangsang malai kaidudi atami khudingna nakung itanarani. Amangsang mando sarupudiniya ai siri thungi sekpido adu manjarage. Thagoi phamlambadagi haugalagduna. Maida ikhoidi igai khangda migon sinabase tanjai lemdeba oigon sinabase. Asi hairam thagoi imungda sanki. Azobi saurapna masinna soli. Sakta asia. Haibu ikai khangdabi kaina masi aina masi saroptana tombina hairamba narondagi mamaisida bora kumjilaga lumpu taraga ikusi pina phuni semasia migi mangda khanna sene tawdo phajade khandana aina tumina sum leibasida masi yam henjile masi adubudi isa nupado handalakhisan handakti maram chatse sitna tamthoklaga isa nupada manam masi tatpa makai phuanki he adubudi khangnigana nungthilgi matamni pisak leihawida singju leiba lai leihaw nangi singju do nupa amagi da pirause imang nupi do
ꯁꯤꯡꯖꯨ ꯆꯥꯅꯤꯡꯉꯦꯗꯅ ꯍꯥꯏꯍꯧꯋꯦ ꯑꯝꯇ ꯄꯤꯖꯒꯦ ꯍꯩꯃ ꯏꯆꯦ ꯅꯃꯧ ꯅꯨꯄꯤꯗꯣ ꯑꯃꯨꯛ ꯍꯜꯂꯛꯑꯕ꯭ꯔꯣ ꯌꯨꯝꯗ ꯍꯜꯂꯛꯑꯦ ꯃꯥꯒꯤ ꯅꯨꯄꯥꯒ ꯁꯥꯎꯅꯕꯕꯨ ꯀꯌꯥꯝ ꯀꯨꯏꯅ ꯁꯥꯎꯅꯕ ꯉꯝꯅꯤꯒꯦ ꯂꯩꯍꯥꯎ ꯉꯛꯅ ꯍꯥꯏꯔꯤꯁꯤꯕꯨ ꯊꯧꯕꯒ ꯁꯥꯎꯅꯔꯤꯔꯣ ꯍꯣꯏ ꯏꯆꯥ ꯅꯨꯄꯥꯅꯒ ꯈꯔ ꯐꯤꯡꯉꯦ ꯊꯕꯛ ꯇꯧꯕꯗ ꯇꯞꯄꯤ ꯈꯣꯠꯂꯤꯅ ꯈꯔ ꯉꯥꯡꯉꯨꯔꯦ ꯑꯗ ꯏꯃꯧ ꯅꯨꯄꯤꯁꯤꯅꯒ ꯑꯉꯥꯡ ꯑꯣꯏꯕꯒ ꯃꯕꯨꯛꯅꯤꯡ ꯅꯨꯡꯁꯤꯗꯨꯅ ꯃꯌꯨꯝꯗ ꯂꯩꯕ꯭ꯔꯅꯤꯗꯅ ꯍꯦꯛꯇ ꯆꯠꯈ꯭ꯔꯤꯕꯅꯤꯅꯦ ꯂꯩꯍꯥꯎ ꯅꯪꯕꯣ ꯃꯤꯅ ꯇꯝꯂꯛꯄꯗꯗꯤ ꯏꯆꯦꯒ ꯅꯃꯧꯒ ꯁꯥꯎꯅꯩ ꯁꯝꯅꯥꯀꯥꯁꯨ ꯌꯥꯝ ꯐꯣꯏꯅꯩꯗꯅ ꯇꯥꯏꯅꯦ ꯁꯤꯅ ꯀꯃꯥꯏꯅ ꯇꯧꯕꯅꯣ ꯑꯁꯤꯒꯤ ꯋꯥꯁꯦ ꯅꯪꯒ ꯃꯤ ꯐꯅꯌꯥꯝ ꯂꯩ ꯑꯩꯉꯣꯟꯗ ꯍꯥꯏꯔꯛꯏꯁꯦ ꯅꯠꯇꯦ ꯅꯪꯉꯣꯟꯗ ꯑꯗꯨꯒꯤ ꯋꯥꯗꯨ ꯀꯅꯥꯃꯛ ꯍꯥꯏꯔꯛꯏ ꯅꯠꯇꯦ ꯀꯅꯥꯅꯅꯣꯕ ꯏꯅꯤ ꯏꯃꯧ ꯁꯝ ꯐꯣꯏꯅꯩ ꯀꯥꯏꯗꯅ ꯍꯥꯏꯔꯛꯂꯤꯕꯗꯨꯕꯨ ꯑꯋꯥꯡꯒꯤ ꯏꯆꯦ ꯆꯥꯟꯗꯅꯤꯒꯤ ꯃꯃꯧ ꯀꯦꯊꯕꯤꯅ ꯇꯝꯂꯛꯄꯅꯤ ꯃꯥꯁꯨ ꯈꯨꯔꯥ ꯑꯉꯧꯒꯤ ꯃꯃꯧ ꯅꯨꯄꯤ ꯅꯨꯡꯁꯤꯇꯣꯝꯕꯤ ꯍꯣꯏ ꯑꯗꯒꯤ ꯂꯩꯔꯤꯕ ꯍꯥꯏꯕꯤ ꯍꯣꯏ ꯊꯥꯒꯣꯏ ꯍꯣꯏꯅ ꯇꯝꯂꯛꯄꯅꯤ ꯍꯥꯏꯌꯦ ꯃꯃꯤꯠꯃꯛꯅꯀꯁꯨ ꯎꯍꯧꯋꯤ ꯍꯥꯏ ꯏꯆꯦꯒ ꯃꯧꯒꯅ ꯁꯨꯃꯥꯡꯗ ꯁꯝ ꯐꯣꯏꯅꯕꯗꯣ ꯄꯤꯁꯛ ꯃꯊꯕꯥꯛ ꯌꯩꯗꯨꯅ ꯍꯔꯦ ꯀꯌꯥꯗ ꯉꯝꯂꯤꯕꯅꯣ ꯀꯔꯤꯁꯨ ꯇꯧꯖꯗꯕ ꯏꯅꯤ ꯏꯃꯧꯁꯤꯕꯨ ꯃꯣꯏꯅ ꯁꯝꯒ ꯐꯣꯏꯅꯍꯜꯂꯕꯅꯤꯅꯦ ꯍꯧꯖꯤꯛꯀꯥꯟꯒꯤ ꯃꯧꯁꯤꯡꯁꯦ ꯂꯥꯏ ꯉꯥꯛꯇꯅꯤꯀꯣ ꯅꯠꯇꯦ ꯌꯥꯝꯅ ꯊꯕꯛ ꯂꯩꯇꯕ꯭ꯔꯥ ꯍꯥꯏꯕꯅꯤꯗ ꯇꯧꯁꯨ ꯇꯧꯗꯕ ꯊꯕꯛ ꯑꯗꯨꯗ ꯇꯧꯋꯦꯗꯅ ꯂꯩꯀꯥꯏ ꯃꯤꯗ ꯇꯝꯂꯤꯕꯁꯤꯕꯣ ꯃꯁꯤꯕꯨ ꯉꯛꯇꯕ꯭ꯔꯥ ꯍꯥꯏꯕ ꯈꯪꯗ꯭ꯔꯦꯗ ꯏꯆꯦ ꯂꯩꯀꯥꯏꯁꯦ ꯂꯩꯀꯥꯏꯗ ꯑꯃ ꯇꯧꯔꯦ ꯃꯤꯋꯥ ꯂꯩꯀꯥꯏ ꯑꯣꯜꯂꯦ ꯀꯩꯅꯣꯝꯃ ꯇꯧꯕ ꯌꯥꯗꯦ ꯃꯤꯋꯥ ꯉꯥꯡꯅꯗꯣꯏꯁꯤꯅ ꯑꯃꯨꯛ ꯇꯣꯏꯕ ꯃꯆꯤꯟꯁꯤꯡꯁꯦ ꯉꯥꯏꯗꯨꯅ ꯂꯩꯅꯦ ꯍꯤꯡꯕ ꯌꯥꯝ ꯂꯨꯗꯧꯔꯤꯁꯦ ꯑꯩꯅꯦ ꯂꯦꯝꯅꯗꯤ ꯇꯣꯛꯂꯣꯏ ꯃꯍꯥꯛꯀꯤ ꯆꯤꯟꯊꯤꯕꯤ ꯃꯧ ꯑꯍꯨꯝꯗꯣ ꯃꯌꯨꯝ ꯆꯠꯂꯒ ꯃꯤꯋꯥ ꯉꯥꯡꯂꯤꯕ ꯊꯦꯛꯂꯤꯕ ꯃꯆꯤꯟꯁꯤꯡꯗꯣ ꯈꯣꯡꯄꯥꯛꯁꯤꯅ ꯆꯕꯦꯠꯅꯦ ꯇꯧꯔꯤꯕꯅꯤ ꯂꯩꯍꯥꯎ ꯅꯣꯛꯂꯒ ꯑꯗꯨꯗ ꯐꯩ ꯏꯆꯦ ꯇꯧꯒꯗꯕꯅꯤ ꯁꯦ ꯏꯆꯦꯒꯤ ꯁꯤꯡꯖꯨꯗꯣ ꯁꯤꯗ ꯂꯩꯔꯦ ꯁꯤꯡꯖꯨꯒꯤ ꯁꯦꯜ ꯄꯤꯔꯝꯗꯨꯅ ꯄꯤꯁꯛ ꯆꯠꯈꯤ ꯅꯣꯡ ꯅꯤꯅꯤꯒꯤ ꯃꯇꯨꯡꯅꯤ ꯋꯥꯈꯜ ꯃꯣꯠ ꯆꯥꯟꯅꯖꯕꯤ ꯃꯣꯏ ꯑꯍꯨꯝꯗꯨ ꯊꯥꯒꯣꯏ ꯍꯣꯏꯗ ꯐꯝꯗꯨꯅ ꯅꯣꯕꯥꯞ ꯃꯦꯠꯄ ꯆꯥꯗꯨꯅ ꯃꯤꯋꯥ ꯀꯟꯅ ꯉꯥꯡꯅꯔꯤ ꯍꯥꯏꯕꯤ ꯅꯣꯕꯥꯞ ꯃꯦꯠꯄꯗꯨ ꯆꯈꯣ ꯑꯃ ꯍꯨꯛꯂꯒ ꯅꯣꯏꯒꯤ ꯋꯥꯔꯤ ꯀꯟꯅ ꯂꯦꯞꯄꯣꯁꯦ ꯑꯩ ꯀꯩꯅꯣꯝ ꯇꯝꯃꯛꯀꯦ ꯊꯥꯒꯣꯏꯅ ꯀꯩ ꯋꯥꯅꯣ ꯅꯨꯡꯁꯤꯇꯣꯝꯕꯤꯅ ꯀꯅꯥꯒꯤ ꯋꯥꯅꯣ ꯇꯝꯗꯣꯏꯗꯤ ꯁꯠ ꯇꯝꯃꯨ ꯑꯗꯨꯕꯨꯔꯣ ꯑꯩꯗꯣ ꯅꯍꯥꯟ ꯂꯨꯍꯣꯡꯕ ꯑꯃ ꯆꯠꯂꯦ ꯑꯗ ꯃꯥꯟꯗꯣꯞ ꯃꯌꯥꯏꯗ ꯗꯥꯟ ꯊꯥꯗꯕ ꯍꯦꯛ ꯆꯪꯉꯨꯔꯦ ꯃꯤꯠ ꯅꯥ ꯁꯤꯡꯕꯒꯤ ꯍꯧꯅꯕꯤ ꯕꯣꯔꯗꯨꯒꯤ ꯃꯈꯣꯡꯗꯨꯗ ꯍꯦꯛ ꯌꯦꯡꯂꯨꯔꯦ ꯊꯥꯒꯣꯏꯅ ꯑꯗ ꯀꯩꯗꯧꯔꯕ ꯅꯆꯤꯟ ꯊꯤ ꯍꯥꯏꯅ ꯏꯕꯦꯝꯃ ꯏꯃꯥ ꯍꯦꯛ ꯄꯣꯛꯄꯗꯒꯤ ꯑꯗꯨꯃꯥꯏꯅ ꯆꯥꯎꯕ ꯈꯣꯡꯕꯤ ꯎꯖꯔꯛꯇ꯭ꯔꯤꯌꯦ ꯑꯩ ꯅꯨꯡꯁꯤꯇꯣꯝꯕꯤ ꯉꯛꯅ ꯀꯌꯥꯝ ꯆꯥꯎꯒꯦ ꯍꯥꯏꯔꯤꯁꯤꯕꯣ ꯆꯥꯎꯏ ꯏꯕꯦꯝꯃ ꯃꯥꯏ ꯈꯣꯡꯕꯤꯗꯨꯅꯅꯦ ꯀꯣꯛꯁꯤꯗꯒ ꯊꯣꯝꯃꯛꯑꯗꯤ ꯑꯩꯒꯤ ꯀꯣꯛꯁꯦ ꯁꯣꯏꯗꯅ ꯀꯥꯏꯈꯤꯅꯤ ꯃꯥꯏ ꯈꯣꯡꯕꯤꯗꯨꯅ ꯌꯦꯡꯕꯗ ꯑꯗꯨꯝ ꯈꯪꯂꯕꯅꯤ ꯑꯩꯗꯤ ꯂꯋꯥꯏ ꯃꯆꯥꯅꯤꯗꯣ ꯊꯥꯒꯣꯏꯅ ꯆꯨꯝꯃꯤ ꯏꯕꯦꯝꯃ ꯅꯪꯅ ꯍꯥꯏꯕ ꯈꯣꯡꯕꯤ ꯆꯥꯎ ꯃꯤꯁꯤꯡꯁꯦ ꯑꯌꯥꯝꯕ ꯂꯋꯥꯏꯗꯒꯤ ꯍꯦꯛꯇ ꯑꯣꯏꯒꯜꯂꯤ ꯑꯩꯈꯣꯏ ꯏꯀꯨꯕꯣꯛꯇꯨꯁꯨ ꯂꯋꯥꯏ ꯂꯧꯇ꯭ꯔꯥꯎꯗꯒꯤꯅꯤ ꯃꯥꯁꯨ ꯈꯣꯡꯕꯤ ꯌꯥꯝ ꯆꯥꯎꯏ ꯍꯥꯏ ꯃꯤꯅ ꯇꯨ ꯑꯥꯗ ꯈꯪꯍꯦꯟꯐꯝꯅ ꯊꯦꯜꯂꯤꯕ ꯏꯀꯨꯕꯣꯛꯁꯦ ꯑꯌꯦꯛꯄ ꯂꯥꯏꯁꯤ ꯎꯔꯦꯗꯅ ꯑꯁꯦ ꯌꯦꯛꯂꯤꯕ ꯃꯤꯗꯨꯅ ꯃꯤꯌꯥꯝꯅ ꯄꯤꯅꯔꯤꯕ ꯁꯦꯜ ꯑꯗꯨꯗꯒꯤ ꯍꯦꯟꯅ ꯃꯌꯥꯝ ꯂꯧꯈꯤ ꯍꯥꯏ ꯍꯥꯏꯕꯤ ꯉꯛꯅ ꯀꯔꯤꯒꯤ ꯃꯤꯌꯥꯝꯗꯒꯤ ꯍꯦꯟꯅ ꯂꯧꯔꯤꯕ ꯑꯇꯩꯒꯤ ꯅꯠꯇꯦꯗ ꯏꯀꯨꯕꯣꯛꯀꯤ ꯈꯣꯡꯕꯤꯁꯦ ꯃꯌꯥꯝꯗꯒꯤ ꯈꯔ ꯍꯦꯟꯅ ꯆꯥꯎꯕꯁꯤꯗ ꯌꯦꯛꯄꯗ ꯀꯨꯏꯅ ꯆꯪꯉꯤ ꯑꯋꯥꯕ ꯑꯃ ꯑꯣꯏꯗꯅ ꯁꯦꯜꯁꯨ ꯃꯌꯥꯝꯗꯒꯤ ꯍꯦꯟꯅ ꯄꯤꯒꯗꯕꯅꯤ ꯍꯥꯏꯅ ꯏꯅꯦꯕꯣꯛꯇꯒꯤ ꯁꯦꯜꯗꯣ ꯅꯝꯂꯧ ꯂꯧꯈꯤ ꯍꯥꯏꯌꯦ ꯐꯝꯂꯒ ꯋꯥꯔꯤ ꯇꯥꯔꯤꯕ ꯑꯅꯤꯗꯨ ꯋꯥꯇꯥꯗꯨꯗ ꯁꯤꯗ ꯅꯣꯛꯏ ꯅꯨꯡꯁꯤꯇꯣꯝꯕꯤ ꯅꯣꯛꯂꯒ ꯑꯗꯨꯗꯤ ꯅꯣꯏꯅ ꯀꯨꯕꯣꯛꯅ ꯂꯋꯥꯏ ꯑꯣꯏꯔꯕꯅꯤꯅ ꯅꯪꯁꯨ ꯂꯋꯥꯏ ꯇꯥꯔꯦꯅꯦ ꯀꯥꯏꯗꯒꯤ ꯂꯋꯥꯏꯅꯣ ꯍꯧꯖꯤꯛꯇꯤ ꯑꯣꯏꯗ꯭ꯔꯦ ꯏꯕꯦꯝꯃ ꯌꯨꯝ ꯍꯣꯡꯂꯒ ꯃꯐꯝꯁꯤ ꯂꯩꯔꯕꯁꯤꯗꯤ ꯑꯗꯨꯅ ꯂꯋꯥꯏ ꯑꯣꯏꯗ꯭ꯔꯦ ꯉꯁꯥꯏꯗꯒꯤ ꯃꯥꯒꯤ ꯀꯥꯒꯤ ꯐꯛꯂꯥꯡꯗ ꯃꯅꯥꯀꯣꯡ ꯊꯥꯡꯖꯤꯟ ꯋꯥꯔꯤ ꯇꯥꯔꯝꯕ ꯑꯆꯧꯕꯤ ꯁꯥꯎꯔꯞ ꯃꯆꯤꯟꯗ ꯁꯣꯜꯂꯤ ꯅꯄꯥ ꯊꯥꯡꯗꯕ ꯌꯥꯊꯤ ꯊꯥꯡꯕꯤꯁꯤꯡꯁꯦ ꯂꯩꯀꯥꯏꯒꯤ ꯃꯤꯋꯥꯗꯒꯤ ꯍꯦꯟꯗꯣꯔꯛꯇꯅ ꯑꯩꯒꯤ ꯏꯄꯨꯔꯣꯏꯕ ꯂꯩꯍꯣꯏꯈ꯭ꯔꯕꯗꯨ ꯄꯨꯊꯣꯛꯂꯒ ꯃꯥꯒꯤ ꯃꯔꯛꯇꯒꯤ ꯃꯤꯋꯥ ꯉꯥꯡꯅꯔꯗꯅ ꯈꯪꯒꯅꯤ ꯅꯣꯏ ꯃꯍꯥꯄꯥꯄꯤ ꯁꯥꯅꯣꯏ ꯂꯩꯔꯝꯃꯣꯕ ꯅꯣꯏ ꯃꯄꯥꯟꯗꯅ ꯅꯨꯄꯤ ꯑꯍꯨꯝꯗꯨꯗꯤ ꯋꯥꯔꯤ ꯅꯨꯡꯉꯥꯏꯔꯤ ꯅꯣꯛꯅꯣꯛꯇꯅ ꯃꯤꯒꯤ ꯁꯤꯠꯇ꯭ꯔ ꯀꯨꯞꯇ꯭ꯔ ꯃꯤꯋꯥꯁꯨ ꯉꯥꯡꯅꯔꯤ ꯑꯗꯨꯝꯅ ꯅꯣꯛꯅꯣꯛꯇꯅ ꯋꯥꯔꯤ ꯁꯥꯔꯤꯉꯩ ꯃꯪꯒꯣꯜꯗꯒꯤ ꯑꯆꯧꯕꯤꯒꯤ ꯈꯣꯟꯖꯦꯜꯅ ꯈꯪꯂꯥꯎ ꯍꯦꯛꯇ ꯂꯥꯎꯔꯛꯏ ꯅꯝꯊꯤꯕꯤ ꯀꯅꯥꯅꯣ ꯑꯩꯒꯤ ꯅꯨꯄꯥꯒꯤ ꯃꯔꯝꯗ ꯈꯣꯡꯕꯤ ꯆꯥꯎꯏ ꯑꯗꯨ ꯇꯧꯋꯦꯗꯅ ꯃꯤꯋꯥ ꯉꯥꯡꯅꯈꯤꯕꯗꯣ ꯃꯈ꯭ꯌꯥꯇꯣ ꯁꯦꯠꯀꯦ ꯍꯥꯏꯕꯤꯅ ꯍꯩꯁ ꯃꯇꯥꯝꯅꯤ ꯊꯥꯒꯣꯏ ꯅꯣꯏ ꯅꯅꯦꯝꯕꯣꯛꯁꯦ ꯀꯩꯅꯣꯝꯅꯤ ꯃꯥꯏ ꯃꯑꯣꯡꯁꯦ ꯀꯤꯕꯨ ꯀꯤꯖꯩ ꯊꯥꯒꯣꯏ ꯁꯨꯛꯇꯣꯛꯂꯒ ꯀꯩꯁꯨ ꯇꯧꯔꯣꯏꯍꯦ ꯁꯛꯇꯥꯁꯤꯅ ꯀꯩꯕꯨ ꯇꯧꯕ ꯉꯝꯅꯤꯒꯦ ꯃꯋꯥ ꯂꯧꯔꯨꯅꯨ ꯃꯅꯦꯝꯗ ꯑꯃꯨꯛ ꯑꯣꯟꯁꯤꯜꯂꯛꯇꯨꯅ ꯍꯣ ꯀꯔꯤꯅꯣ ꯈꯣꯡꯕꯤ ꯆꯥꯎꯏ ꯍꯥꯏꯕꯅꯤ ꯃꯁꯤꯗ ꯀꯔꯤ ꯁꯥꯎꯐꯝ ꯊꯣꯛꯀꯦ ꯀꯔꯤꯒꯤ ꯁꯥꯎꯗꯅꯤ ꯑꯩꯒꯤ ꯅꯨꯄꯥꯅ ꯈꯣꯡꯕꯤ ꯆꯥꯎꯔꯒ ꯅꯣꯏꯗ ꯆꯤꯛꯄ꯭ꯔꯣ ꯆꯤꯛꯄ꯭ꯔꯥ ꯍꯥꯏꯕ ꯍꯣ ꯆꯤꯛꯄꯗꯨꯅꯅꯤ ꯑꯩꯈꯣꯏꯅ ꯃꯤꯋꯥ ꯉꯥꯡꯅꯔꯤꯕꯁꯤ ꯏꯃꯥ ꯀꯩꯗꯧꯒꯦ ꯍꯥꯏꯕꯅꯣ ꯃꯁꯤ ꯎꯁꯤ ꯃꯥꯟꯕꯤꯁꯤ ꯃꯁꯤ ꯑꯩꯉꯣꯟꯗ ꯌꯥꯝ ꯎꯁꯤꯠꯇꯦꯅꯦ ꯃꯁꯤ ꯑꯗꯨ ꯑꯣꯏꯔꯗꯤ ꯌꯥꯝ ꯎꯁꯤꯠꯇ꯭ꯔꯕꯗꯤ ꯃꯣꯔꯥꯁꯦ ꯅꯔꯥꯏꯕꯛꯇꯨꯗ ꯄꯥꯅꯕ ꯊꯣꯝꯕ ꯇꯥꯔꯦ
ꯁꯤ ꯍꯥꯏꯗꯨꯅ ꯃꯅꯥꯛꯇ ꯂꯩꯔꯝꯕ ꯃꯣꯔꯥꯗꯨ ꯇꯥ ꯄꯥꯏꯗꯨꯅ ꯍꯦꯛꯇ ꯊꯒꯣꯏ ꯇꯝꯅ ꯂꯪꯂꯛꯏ꯫ ꯑꯗꯨꯕꯨ ꯇꯥꯟ ꯆꯥꯗꯕ ꯍꯥꯏꯗꯨꯅꯤ ꯊꯣꯡꯒꯥꯜꯗꯒꯤ ꯆꯪꯂꯛꯄ ꯄꯤꯁꯛꯀꯤ ꯃꯔꯥꯏꯕꯛꯇ ꯑꯣꯏꯅ ꯗꯣꯡ ꯍꯦꯛꯇ ꯄꯥꯟꯈꯤ꯫ ꯄꯤꯁꯛ ꯉꯥꯏꯍꯥꯛꯇꯤ ꯇꯔꯪ ꯆꯠꯂꯤ꯫ ꯑꯆꯧꯕꯤ ꯏꯄꯥ ꯄꯥꯈꯠꯇꯨꯅ ꯁꯨꯃꯥꯡ ꯇꯝꯅ ꯀꯨꯝꯊꯔꯛꯂꯒ ꯄꯤꯁꯛ ꯀꯩꯁꯨ ꯇꯧꯗꯕ꯭ꯔꯥ? ꯀꯔꯥꯏꯗꯒꯤ ꯃꯧ ꯁꯤꯡꯒꯟꯕꯤ ꯋꯥꯔꯛꯀꯦ ꯇꯧꯔꯒ ꯅꯪ ꯍꯦꯛ ꯐꯩꯖꯤꯜꯂꯛꯏ꯫ ꯒ꯭ꯌꯥꯟ ꯇꯥꯔꯕ꯭ꯔꯥ ꯁꯦ? ꯄꯤꯁꯛ ꯃꯔꯥꯏꯕꯛꯇꯨꯗ ꯃꯈꯨꯠꯇꯨꯅ ꯄꯥꯏꯁꯤꯜꯂꯒ ꯃꯤ ꯋꯥꯔꯛꯄ ꯂꯥꯛꯄ꯭ꯔꯩꯕꯨ ꯑꯩ ꯑꯣꯏꯅ ꯑꯁꯤ ꯂꯩꯕꯥꯛ ꯌꯧꯗꯧꯔꯕ ꯀꯩꯅꯣꯝ ꯇꯧ꯫ ꯑꯌꯣ ꯑꯁ ꯂꯥꯏꯕꯛ ꯀꯥꯁꯤꯌꯥ ꯌꯥꯎꯔꯤ ꯌꯥꯎꯔꯤꯔꯥ ꯒ꯭ꯌꯥꯟ ꯇꯥꯗ꯭ꯔꯦ꯫ ꯅꯨꯡꯁꯤꯇꯣꯝꯕꯤꯅ ꯑꯆꯧꯕꯤꯗꯨ ꯑꯣꯟꯁꯤꯟꯗꯨꯅ ꯍꯥꯏꯔꯛꯏ꯫ ꯍꯅꯨꯊꯪꯗ ꯃꯁꯤꯡ ꯐꯠꯇ꯭ꯔꯤꯕꯅꯤꯅ ꯀꯔꯤ ꯁꯥꯔꯦ ꯍꯧꯖꯤꯛꯇꯤ? ꯑꯆꯧꯕꯤꯅ ꯈꯪꯂꯥꯎ ꯂꯥꯎꯒꯠꯂꯤ꯫ ꯇꯨꯃꯤꯟ ꯂꯩꯌꯨꯍꯦ ꯅꯨꯔꯥ ꯊꯥꯡꯕꯤ, ꯅꯪꯅ ꯀꯔꯤ ꯈꯪꯗꯅ ꯅꯁꯛꯇꯨ ꯌꯦꯡꯅꯤꯡꯗꯦꯅꯦ ꯉꯁꯦꯛ ꯃꯥꯟꯕꯤꯁꯤꯗꯤ꯫ ꯅꯨꯡꯁꯤꯇꯣꯝꯕꯤ ꯐꯦꯠ ꯇꯧꯗꯨꯅ ꯅꯪ ꯌꯥꯝ ꯐꯖꯕꯅꯤꯅ꯫ ꯄꯤꯁꯛ ꯃꯔꯥꯏꯕꯛꯇꯨ ꯃꯈꯨꯠꯅ ꯅꯩꯗꯨꯅ ꯑꯁꯨꯝꯅ ꯍꯥꯏꯔꯛꯏ ꯃꯧ ꯑꯍꯨꯝꯗꯨꯗ ꯑꯣꯟꯁꯤꯟꯗꯨꯅ꯫ ꯅꯣꯏ ꯑꯍꯨꯝ ꯄꯨꯟꯅ ꯂꯩꯔꯝꯕ ꯌꯥꯝ ꯐꯔꯦ꯫ ꯑꯩꯁꯦ ꯅꯣꯏ ꯑꯍꯨꯝꯕꯨ ꯋꯥꯔꯛꯀꯦ ꯍꯥꯏꯗꯅ ꯂꯥꯛꯂꯤꯕꯅꯤ꯫ ꯍꯥꯏꯕꯤꯅ ꯏꯁ ꯀꯔꯤꯒꯤ ꯅꯠꯇꯦ ꯏꯅꯦꯅ ꯀꯔꯤ ꯑꯣꯏꯗꯅ ꯑꯩꯈꯣꯏ ꯑꯍꯨꯝ ꯋꯥꯔꯛꯀꯗꯧꯔꯤꯕ? ꯍꯥꯏ ꯂꯝꯀꯦꯠꯄꯤ ꯆꯤꯟꯊꯤꯕꯤ ꯑꯍꯨꯝ, ꯅꯣꯏꯅ ꯀꯔꯤꯁꯨ ꯇꯧꯖꯗꯕ ꯏꯅꯦ ꯏꯃꯧꯕు ꯁꯝ ꯐꯣꯏꯅꯩꯗꯅ ꯂꯩꯀꯥꯏ ꯋꯥ ꯋꯥ ꯂꯥꯎꯃꯈꯩ ꯁꯟꯗꯣꯛꯂꯤꯕꯁꯤ ꯀꯔꯤꯒꯤꯅꯣ? ꯑꯍꯨꯝꯗꯨ ꯈꯨꯝꯐꯝ ꯈꯪꯗ ꯏꯀꯥ ꯇꯧꯔꯒ ꯂꯩ ꯑꯆꯧꯕꯤ ꯉꯛꯂꯞꯅ꯫ ꯍꯥꯏꯔꯤꯁꯤꯕꯨ ꯑꯁꯦꯡꯕꯔꯅꯦ ꯄꯤꯁꯛ? ꯃꯇꯥꯡꯁꯤꯗ ꯑꯩꯅ ꯑꯃꯨꯛ ꯑꯣꯏꯗꯕ ꯉꯥꯡꯈꯤꯗꯨꯔ ꯏꯆꯦ? ꯏꯆꯦꯒꯤ ꯏꯃꯧ ꯅꯨꯄꯤꯁꯦ ꯈꯔꯗꯤ ꯍꯦꯟꯃꯜꯂꯤ꯫ ꯃꯤꯒꯤ ꯃꯥꯡꯁꯤꯗ ꯃꯣꯏꯅ ꯇꯧꯔꯤꯕꯁꯦ ꯏꯅꯦ ꯏꯃꯧꯕꯨ ꯌꯣꯜꯂꯤꯕ ꯅꯠꯇ꯭ꯔꯣ? ꯏꯆꯦ ꯍꯣꯏꯁꯨ ꯅꯃꯧ ꯂꯝꯀꯦꯠꯄꯤ ꯃꯤꯋꯥ ꯉꯥꯡꯕ ꯄꯥꯝꯃꯤꯁꯦ ꯈꯔ ꯋꯥꯔꯛꯄꯤꯌꯣ꯫ ꯏꯆꯦ ꯍꯣꯏꯅ ꯋꯥꯔꯛꯄ ꯉꯝꯗ꯭ꯔꯒꯅ ꯂꯩꯀꯥꯏ ꯃꯤꯌꯥꯝꯗ ꯑꯩꯈꯣꯏꯅ ꯋꯥꯔꯛꯄ ꯉꯝꯗ꯭ꯔꯦ ꯃꯤꯌꯥꯝꯅ ꯊꯣꯛꯄ ꯇꯧꯕꯤꯔꯣ ꯍꯥꯏꯗꯅ ꯍꯦꯛꯇ ꯏꯟꯊꯣꯔꯛꯎ꯫ ꯂꯩꯀꯥꯏꯅ ꯑꯗꯨꯝ ꯋꯥꯔꯛꯂꯅꯤ꯫ ꯊꯒꯣꯏ ꯁꯥꯎꯅ ꯍꯦꯔꯛꯏꯅꯦ ꯑꯗꯨ ꯌꯧꯅꯗꯤ ꯍꯥꯏꯔꯛꯀꯅꯨ꯫ ꯏꯅꯦꯒꯤ ꯃꯧ ꯃꯤ ꯃꯥꯟꯗꯕꯤꯗꯨꯅ ꯃꯁꯝ ꯃꯅꯥꯏ ꯐꯥ ꯐꯥꯈꯩ ꯂꯝꯕꯤꯗ ꯂꯥꯛꯄꯗꯨꯗ ꯑꯩꯈꯣꯏꯗꯤ ꯏꯅꯦꯒ ꯈꯠꯅꯔꯒ ꯂꯥꯛꯏꯕꯣꯏ ꯈꯟꯗꯅ ꯇꯧꯔꯨꯕꯅꯤ꯫ ꯁꯤꯕꯨ ꯀꯌꯥꯝ ꯀꯥꯏꯔꯒꯦ? ꯍꯥꯏꯕꯤꯅꯃꯨ ꯑꯗꯨꯅꯤ ꯑꯩꯈꯣꯏꯗꯤ ꯏꯁꯝ ꯁꯝꯅ ꯑꯗꯨꯛ ꯃꯤꯉꯣꯟꯗ ꯏꯅꯦ ꯄꯤꯁꯛꯅ ꯃꯃꯧ ꯅꯨꯄꯤꯗꯣ ꯌꯥꯝ ꯊꯤꯅ ꯐꯨꯕꯤꯔ ꯃꯥꯜꯂꯦꯅ ꯁꯤ ꯈꯛꯇꯅꯤ ꯍꯥꯏꯔꯨꯕ꯫ ꯑꯗ ꯂꯩꯀꯥꯏꯒꯤ ꯍꯦꯟꯖꯤꯟꯕꯤꯁꯤꯡꯁꯤꯅ ꯏꯅꯦꯗ ꯀꯔꯝꯕ ꯍꯦꯟꯖꯤꯟꯕ ꯄꯥꯎ ꯇꯝꯃꯛꯏꯅꯣ? ꯀꯌꯥꯗ ꯐꯨꯅꯤꯡꯂꯤꯕ? ꯍꯥꯏ ꯑꯐꯥꯎꯕꯤ ꯁꯥ, ꯑꯩꯅ ꯏꯃꯧ ꯐꯨꯕꯗꯣ ꯅꯣꯏ ꯅꯃꯤꯠꯅ ꯎꯍꯧꯕ꯭ꯔꯥ? ꯍꯥ ꯎꯍꯧꯕ꯭ꯔꯣ? ꯅꯨꯡꯁꯤꯇꯣꯝꯕꯤꯅ ꯎꯍꯧꯋꯤ ꯀꯩꯅꯣ, ꯑꯩꯈꯣꯏ ꯏꯃꯤꯁꯇ ꯎꯔꯛꯏꯅꯤ ꯏꯅꯦꯅ ꯅꯃꯧ ꯅꯨꯄꯤ ꯐꯨꯕꯗꯣ꯫ ꯍꯔꯦ ꯍꯔꯦ ꯕꯦꯝꯃ, ꯅꯣꯏꯒꯤ ꯅꯆꯤꯟꯁꯤꯗꯤ ꯅꯨꯡ ꯃꯔꯛꯇ ꯊꯥꯔꯕꯁꯨ ꯈꯨꯗꯛꯇ ꯑꯗꯨꯝ ꯃꯁꯥ ꯃꯔꯦꯡ ꯐꯜꯂꯒ ꯍꯧꯔꯛꯀꯅꯤ꯫ ꯑꯆꯧꯕꯤꯅ ꯄꯤꯁꯛ ꯅꯪ ꯁꯥꯎꯔꯅꯨ, ꯑꯉꯥꯡꯁꯤꯡꯅ ꯂꯥꯟꯕꯅꯤ꯫ ꯋꯥꯔꯛꯄ ꯉꯝꯗ꯭ꯔꯕ ꯑꯩꯒꯤ ꯏꯃꯧ ꯑꯁꯦ ꯃꯅꯦꯝ ꯑꯩꯅ ꯋꯥꯔꯛꯂꯒꯦ꯫ ꯍꯟꯗꯛꯀꯤ ꯃꯇꯥꯡꯁꯤꯃꯗꯤ ꯅꯪꯅ ꯑꯉꯥꯡꯁꯤꯡꯁꯤꯕꯨ ꯉꯥꯛꯄꯤꯔꯨ꯫ ꯐꯔꯦ ꯏꯆꯦ, ꯑꯩ ꯍꯟꯗꯛꯀꯤꯁꯤꯃꯗꯤ ꯏꯆꯦꯒꯤ ꯃꯥꯏ ꯌꯦꯡꯂꯒꯦ꯫ ꯑꯗꯨꯕꯨ ꯃꯇꯨꯡꯗꯗꯤꯅꯦ ꯅꯅꯥꯎ ꯁꯛ ꯃꯥꯏ ꯌꯦꯡꯖꯔꯣꯏ꯫ ꯃꯣꯏꯅ ꯇꯧꯔꯝꯂꯤꯕꯁꯦ ꯑꯩꯈꯣꯏ ꯏꯃꯨꯡꯕꯨ ꯏꯅꯦ ꯏꯃꯧꯕꯨ ꯃꯤꯌꯥꯝꯃꯥꯡꯗ ꯌꯣꯟꯕꯅꯤ꯫ ꯑꯩ ꯄꯦꯟꯗꯦ꯫ ꯑꯗꯨꯕꯨ ꯑꯩ ꯏꯆꯦꯒꯤ ꯃꯥꯏ ꯌꯦꯡꯂꯒꯦ꯫ ꯑꯩ ꯆꯠꯂꯤ ꯏꯆꯦ, ꯅꯃꯧ ꯋꯥꯔꯛꯄꯤꯌꯨ꯫ ꯁꯤ ꯍꯥꯏꯔꯝꯂꯒ ꯄꯤꯁꯛ ꯁꯧꯔꯥꯡꯗꯅ ꯆꯠꯈꯤ꯫ ꯊꯒꯣꯏꯅ ꯀꯔꯤ ꯊꯣꯛꯆꯩꯅ ꯇꯧꯔꯤꯅꯣ? ꯈꯪꯍꯧꯗꯦ ꯑꯆꯧꯕꯤꯅ ꯃꯃꯧꯒꯤ ꯃꯈꯖꯥꯏꯗꯨꯗ ꯈꯨꯄꯥꯛꯅ ꯊꯥꯖꯤꯜꯂꯛꯄ꯫ ꯊꯒꯣꯏ ꯃꯃꯥꯏ ꯄꯥꯏꯁꯤꯟ ꯁꯥꯎꯅ ꯃꯆꯤꯟꯗ ꯋꯥ ꯉꯥꯡꯒꯦ ꯇꯧꯏ, ꯑꯗꯨꯕꯨ ꯑꯃꯨꯛꯀꯁꯨ ꯑꯆꯧꯕꯤꯅ ꯃꯈꯖꯥꯏꯗꯨ ꯊꯥꯖꯤꯜꯂꯤ꯫ ꯑꯆꯧꯕꯤ ꯁꯥꯎꯅ ꯅꯪ ꯋꯥ ꯉꯥꯡꯂꯛꯀꯅꯨ, ꯅꯆꯤꯟꯗꯨꯗꯒꯤ ꯀꯔꯤꯒꯨꯝꯕ ꯋꯥ ꯌꯥꯝ ꯂꯩ ꯊꯣꯛꯂꯛꯄꯗ ꯅꯆꯤꯟꯗꯣ ꯁꯗꯟ ꯊꯥꯔꯒ ꯊꯥꯡꯖꯧꯅ ꯀꯛꯀꯗꯧꯅꯤ꯫ ꯇꯨꯃꯤꯟ ꯂꯦꯞꯂꯤꯕꯤ ꯑꯅꯤꯗꯨꯗ ꯑꯃꯨꯛ ꯑꯣꯟꯁꯤꯜꯂꯛꯇꯨꯅ ꯅꯣꯏ ꯑꯅꯤꯁꯨ ꯑꯩꯒꯤ ꯈꯨꯄꯥꯛ ꯆꯥꯅꯤꯡꯗ꯭ꯔꯕꯗꯤ ꯃꯐꯝꯁꯤꯗꯒꯤ ꯌꯥꯝ ꯊꯨꯅ ꯆꯠꯈ꯭ꯔꯣ꯫ ꯑꯗꯨꯒ ꯅꯔꯝ ꯆꯠꯂꯣꯏꯗꯕꯁꯤꯡꯗꯣ ꯁꯦꯝꯗꯣꯛꯇ꯭ꯔꯤ ꯐꯥꯎꯕ ꯑꯃꯨꯛ ꯍꯟꯅ ꯌꯨꯝꯁꯦ ꯆꯪꯂꯛꯄꯁꯨ ꯌꯥꯔꯣꯏ꯫ ꯊꯒꯣꯏꯒ ꯄꯨꯟꯕꯁꯨ ꯌꯥꯔꯣꯏ꯫ ꯆꯠꯂꯣ ꯏꯀꯥꯏꯗꯕꯤ ꯅꯃꯥꯏꯁꯤꯡꯗꯣ ꯊꯥꯡꯒꯠꯂꯒ ꯁ꯭ꯋꯥꯏꯗ ꯀꯨꯏꯅ ꯂꯩꯒꯅꯣ꯫ ꯆꯠꯂꯣ꯫ ꯑꯅꯤꯗꯨ ꯋꯥꯇꯥꯗꯨꯗ ꯎꯁꯤꯠꯇꯅ ꯐꯦꯠ ꯇꯧꯔꯝꯗꯨꯅ ꯆꯠꯈꯤ꯫ ꯊꯒꯣꯏ ꯁꯥꯎꯅ ꯍꯅꯨꯕꯤ ꯅꯪ ꯇꯧꯔꯤꯁꯤ ꯀꯩꯅꯣ? ꯅꯠꯇꯦ ꯀꯩꯅꯣꯕ? ꯑꯃꯨꯛꯀꯁꯨ ꯃꯃꯥꯏꯗꯨ ꯊꯥꯖꯤꯜꯂꯒ ꯑꯆꯧꯕꯤꯅ ꯑꯩꯅ ꯇꯧꯔꯤꯁꯦ ꯂꯝꯀꯦꯠ ꯂꯝꯃꯥꯏꯕꯤꯁꯤꯡ ꯋꯥꯔꯛꯂꯤꯕꯅꯤ꯫ ꯋꯥꯔꯛꯇꯕꯤ ꯏꯃꯨꯡ ꯆꯪꯁꯤꯜꯂꯛꯎ꯫ ꯂꯥꯛꯑꯣ ꯍꯥꯏꯔꯗꯤ ꯀꯣ ꯂꯥꯛꯑꯣ, 이몽도 불러가 통게 아두가 이사누 발랑랑 와락한게 와락비더블이 능 kaya yam na nawangye ha yam lam hele iza pa se khala leirabadi nahak thak ikai bu sopadang lak patare lamket pinang yak takta imung ase lekha ta batare urak tabi sangsila asawbina thagoibu khudang paidun imungda soro soro singlaga pusinki nongni gi matung langphaisa ki mapuriba thoksausu mayum dhalak lammi mamana tambadagi magi nupi ki lisasa sasu khangle thoksau mahak nupa thoi magi nupi bu gyan tanaba chaima paiduna damdam hekta phuthai aduk thina phurabadudadi thagoi mahak wakhal takre amuk hanna migi maramda miwangang na khije mau amagi tokhum thokpa mathong masak khangna tawduna yumdagi mapasu kaya thokhije nungsi tombi amadi haibi ka supun khije adubu
ꯑꯅꯤꯗꯨꯕꯨꯗꯤ ꯍꯧꯖꯤꯛꯁꯨ ꯋꯥꯈꯜ ꯇꯥꯗ꯭ꯔꯤ ꯍꯥꯟꯅꯒꯤ ꯃꯇꯧꯒꯨꯝ ꯃꯈꯣꯏ ꯑꯅꯤ ꯄꯨꯟꯗꯨꯅ ꯃꯤꯒꯤ ꯃꯤꯋꯥ ꯉꯥꯡꯅꯕ ꯂꯦꯞꯂꯝꯗꯦ꯫ ꯍꯥꯏꯕꯤ ꯃꯍꯥꯛ ꯃꯆꯥ ꯄꯤꯛꯄꯗꯨ ꯃꯁꯥ ꯉꯝꯗꯦ ꯍꯥꯏꯕ ꯀꯥꯎꯊꯣꯛꯇꯨꯅ ꯂꯩꯀꯥꯏ ꯀꯣꯏꯕ ꯌꯥꯕ ꯀꯣꯏꯔꯒ ꯃꯌꯨꯝꯗ ꯍꯟꯖꯤꯜꯂꯛꯂꯝꯃꯤ꯫ ꯅꯨꯃꯤꯠ ꯇꯥꯔꯦ ꯃꯥꯅ ꯃꯌꯨꯝꯗ ꯍꯟꯖꯤꯜꯂꯛꯄꯗꯣ ꯃꯌꯨꯝ ꯍꯦꯛ ꯆꯪꯂꯛꯄꯒ ꯏꯁꯧ ꯍꯦꯛꯇ ꯂꯥꯡꯕ ꯍꯧꯏ꯫ ꯀꯩꯅꯣ ꯑꯁꯨꯛ ꯊꯦꯡꯂꯁꯤꯐꯥꯎ ꯑꯩꯈꯣꯏ ꯆꯥꯛ ꯊꯣꯡꯂꯝꯗ꯭ꯔꯤꯕꯁꯤꯕꯣ? ꯅꯠꯇꯦ ꯉꯁꯥꯏꯗꯤ ꯀꯩꯗꯧꯔꯒ ꯂꯩꯒꯦꯕ? ꯃꯁꯥ ꯉꯝꯗꯕꯗꯨ ꯄꯝꯗꯨꯅ ꯀꯞꯄ ꯊꯦꯝꯂꯝꯕ ꯇꯣꯂꯦꯟ ꯉꯁꯤꯗꯤ ꯁꯥꯎꯅꯤꯡꯂꯨꯔ ꯃꯥꯜꯂꯦ꯫ ꯈꯣꯟ ꯈꯔ ꯋꯥꯡꯅ ꯃꯥꯒꯤ ꯅꯨꯄꯤꯗ ꯍꯥꯏꯔꯛꯏ꯫ ꯆꯥꯛꯁꯤꯕꯨ ꯑꯩꯅ ꯁꯨꯝ ꯊꯣꯡꯂꯒ ꯂꯩꯒꯗ꯭ꯔꯣ? ꯑꯉꯥꯡꯁꯤꯅ ꯃꯁꯥꯁꯨ ꯀꯟꯅ ꯉꯝꯅ ꯂꯩꯕꯕꯨ ꯅꯪ ꯍꯟꯅ ꯌꯦꯡꯗ ꯂꯩꯀꯥꯏ ꯀꯣꯏꯕ ꯉꯝꯃꯤꯅꯦ꯫ ꯅꯪ ꯈꯔꯗꯤ ꯍꯦꯟꯃꯜꯂꯕꯅꯤꯀꯣ꯫ ꯑꯩꯅ ꯁꯨꯝ ꯅꯨꯡꯁꯤꯗꯨꯅ ꯂꯨꯅ ꯇꯧꯕꯁꯤꯗ ꯅꯪ ꯀꯥꯝ ꯍꯦꯜꯂꯦ꯫ ꯏꯁ ꯈꯣꯟꯒ ꯌꯥꯝ ꯀꯟꯈꯠꯂꯛꯏꯅ꯫ ꯅꯠꯇꯦ ꯑꯉꯥꯡꯗꯨꯕꯨ ꯑꯩꯅ ꯅꯥꯎ ꯀꯥꯏꯅ ꯍꯥꯏꯔꯒ ꯅꯥꯍꯟꯕ꯭ꯔꯣ? ꯅꯪꯁꯨ ꯃꯄꯥ ꯅꯠꯇ꯭ꯔꯣ? ꯅꯪꯗꯤ ꯅꯆꯥꯗꯨ ꯌꯦꯡꯕ ꯌꯥꯗꯦ ꯀꯥꯏꯅ ꯍꯥꯏꯕ ꯂꯩꯕ꯭ꯔꯕ? ꯑꯩꯗꯤ ꯌꯦꯡꯂꯤꯕꯁꯤꯗꯤ ꯍꯦꯛ ꯄꯣꯛꯂꯛꯄꯗꯒꯤ ꯅꯪꯕꯨ ꯅꯆꯥꯁꯤ ꯀꯌꯥꯔꯛ ꯄꯣꯕ ꯄꯝꯕ ꯇꯧꯔꯕꯒꯦ? ꯑꯩꯅ ꯇꯧꯕ ꯅꯠꯇ꯭ꯔꯣ? ꯊꯕꯛ ꯆꯠꯅꯕ ꯍꯣꯠꯅꯒꯗ꯭ꯔꯥ? ꯑꯉꯥꯡꯒꯤꯕꯨ ꯍꯣꯠꯅꯒꯗ꯭ꯔꯥ? ꯏꯃꯨꯡꯒꯤ ꯃꯀꯨꯞ ꯃꯇꯥꯕꯨ ꯇꯧꯅꯕ ꯍꯣꯠꯅꯒꯗ꯭ꯔꯥ? ꯉꯝꯗ꯭ꯔꯦ ꯑꯩꯁꯨ ꯉꯝꯗ꯭ꯔꯦ꯫ ꯃꯁꯤꯗ ꯅꯪꯅ ꯅꯨꯄꯤ ꯑꯃ ꯑꯣꯏꯅ ꯀꯔꯤ ꯃꯇꯦꯡ ꯇꯧꯕꯤꯔꯒꯦ ꯑꯩꯒꯤ? ꯑꯣ ꯅꯪꯅ ꯍꯥꯏꯔꯤꯁꯦ ꯑꯩꯅ ꯅꯪꯒꯤ ꯃꯇꯦꯡ ꯀꯔꯤꯝꯇ ꯄꯥꯡꯗꯦ ꯁꯤꯔꯣ? ꯃꯇꯦꯡ ꯄꯥꯡꯗꯕꯗꯣ ꯊꯝꯈꯣ꯫ ꯑꯩꯅ ꯍꯥꯏꯗꯤ ꯅꯆꯥ ꯄꯤꯛꯄꯁꯦ ꯁꯤꯅ ꯑꯁꯨꯛ ꯀꯟꯅ ꯉꯝꯗ꯭ꯔꯦ ꯍꯥꯏꯔꯕꯗꯤ ꯃꯃꯥ ꯑꯃ ꯑꯣꯏꯅ ꯌꯨꯝꯁꯤ ꯂꯦꯡꯗꯨꯅ ꯑꯉꯥꯡꯁꯤꯒꯤ ꯃꯅꯥꯛꯇ ꯂꯩꯌꯨ ꯍꯥꯏꯕꯅꯤꯗ꯫ ꯍꯣꯏꯁꯨ ꯊꯕꯛꯅꯤ ꯆꯠꯂꯤꯕꯗꯣ꯫ ꯑꯣ ꯅꯪꯒꯤ ꯃꯤꯋꯥ ꯉꯥꯡꯅꯕ ꯆꯠꯅꯕ ꯍꯣꯠꯅꯕꯗ ꯏꯆꯥ ꯅꯥꯕꯁꯤꯗꯤ ꯀꯩꯁꯨ ꯅꯠꯇꯦ ꯁꯤ ꯅꯠꯇ꯭ꯔꯣ? ꯅꯪ ꯃꯤꯋꯥ ꯉꯥꯡꯅꯕꯒ ꯏꯆꯥ ꯀꯅꯥꯅ ꯍꯦꯟꯂꯣꯏ? ꯅꯔꯣꯟ ꯆꯨꯝꯕ ꯉꯁꯤꯗꯤ꯫ ꯍꯥꯏꯕꯤ ꯃꯆꯤꯟ ꯀꯟꯕ ꯃꯤ ꯎꯁꯤꯠꯇꯕꯒꯤ ꯂꯣꯟꯆꯠ ꯑꯃ ꯌꯥꯎꯕꯅꯤꯅ ꯍꯥꯏꯕꯤ ꯑꯁꯨꯝ ꯍꯦꯛꯇ ꯈꯨꯝꯂꯛꯏ꯫ ꯍꯣ ꯃꯤꯋꯥ ꯉꯥꯡꯕꯅ ꯍꯦꯟꯗꯜꯂꯨꯏꯌꯦ ꯃꯤꯋꯥ ꯉꯥꯡꯕꯅ꯫ ꯈꯪꯍꯧꯗꯦ ꯈꯨꯠꯆꯥꯎꯗꯨꯅ ꯍꯦꯛꯇ ꯃꯃꯥꯏꯗꯨ ꯊꯥꯖꯤꯜꯂꯛꯏ ꯇꯣꯂꯦꯟ ꯁꯥꯎꯅ꯫ ꯃꯍꯥ ꯍꯤꯡꯆꯥꯕꯤ ꯅꯆꯥ ꯄꯥꯎ ꯅꯨꯡꯁꯤꯕ ꯈꯪꯗꯕ ꯅꯪ ꯈꯪꯕ꯭ꯔꯗꯣ? ꯄꯨꯡꯉꯪ ꯍꯦꯛ ꯉꯛꯂꯤ ꯍꯥꯏꯕꯤ ꯃꯥꯗꯤ ꯉꯁꯤꯒꯤ ꯊꯥꯖꯗꯅ ꯇꯧꯔꯛꯄ ꯃꯄꯨꯔꯣꯏꯕꯒꯤ ꯃꯇꯧ ꯑꯁꯤꯗ꯫ ꯀꯨꯏꯅ ꯑꯉꯛꯄꯒꯤ ꯃꯤꯠꯌꯦꯡꯅ ꯌꯦꯡꯕ ꯐꯪꯗꯦ ꯊꯪꯅꯕ ꯃꯤꯀꯨꯞꯇꯨꯗ ꯄꯣꯄꯥ ꯍꯦꯛꯇ ꯅꯦꯠꯄ ꯀꯥꯎꯕ ꯇꯧꯔꯛꯏ꯫ ꯇꯥꯡꯅ ꯑꯃꯨꯛꯇꯪ ꯐꯨꯕ ꯐꯪꯕꯁꯤꯗ ꯇꯣꯂꯦꯟ ꯅꯍꯥꯟ ꯃꯈꯩ ꯐꯨꯗꯤꯡ ꯈꯪꯖꯤꯜꯂꯤ ꯃꯌꯥꯝꯗꯨꯁꯨ ꯃꯗꯨꯁꯨ ꯌꯧꯅ ꯃꯥꯒꯤ ꯅꯨꯄꯤꯕꯨ ꯇꯞ-ꯇꯞꯅ ꯍꯦꯛꯇ ꯐꯨꯊꯗꯨꯅ ꯋꯥꯔꯛꯈ꯭ꯔꯦ꯫ ꯅꯨꯃꯤꯠꯁꯤꯗꯒꯤ ꯍꯥꯏꯕꯤ ꯃꯥꯁꯨ ꯋꯥꯈꯜ ꯇꯥꯈ꯭ꯔꯦ ꯑꯃꯨꯛ ꯍꯟꯅ ꯃꯤꯋꯥꯁꯨ ꯉꯥꯡꯅꯈꯤꯗ꯭ꯔꯦ꯫ ꯅꯣꯡꯃ ꯅꯨꯃꯤꯠꯅꯤ ꯑꯌꯨꯛꯀꯤ ꯃꯇꯝꯅꯤ ꯃꯥꯡꯒꯣꯜ ꯑꯗꯨꯗ ꯐꯛ ꯑꯃ ꯊꯥꯗꯨꯅ ꯅꯨꯡꯁꯤꯇꯣꯝꯕꯤ ꯐꯝꯃꯤ꯫ ꯍꯦꯝꯕꯁꯨ ꯐꯛ ꯃꯁꯤꯗꯨꯗ ꯐꯝꯂꯒ ꯃꯥꯒꯤ ꯅꯨꯄꯤꯒꯤ ꯃꯈꯣꯡ ꯑꯗꯨ ꯇꯥꯞ ꯄꯥꯏꯗꯨ ꯅꯝꯂꯒ ꯂꯩ꯫ ꯃꯇꯧꯗꯨ ꯎꯕꯗ ꯑꯎꯕ ꯀꯅꯥꯅꯗꯤ ꯐꯖꯅ ꯑꯝꯇ ꯍꯥꯏꯅꯔꯣꯏ꯫ ꯑꯌꯨꯛꯀꯤ ꯅꯨꯡꯁꯤꯠ ꯆꯥꯕ ꯊꯣꯛꯈꯤꯕ ꯑꯉꯧ ꯂꯝꯕꯤꯗ ꯀꯨꯏꯅ ꯎꯅꯔꯨꯗ꯭ꯔꯕ ꯃꯇꯥꯎ ꯑꯃ ꯊꯦꯡꯅꯕꯗꯒꯤ ꯋꯥꯔꯤ ꯋꯥꯇꯥꯏ ꯉꯥꯏꯍꯥꯛ ꯇꯧꯏ꯫ ꯅꯤꯃꯥꯏꯅ ꯏꯇꯥꯎ ꯂꯝꯁꯥꯡ ꯂꯥꯛꯄꯒꯤꯔ ꯀꯔꯤꯅꯣ ꯈꯪꯗꯦ ꯈꯅꯥꯎꯁꯤ ꯏꯀꯪ ꯀꯪꯏ ꯏꯁꯤꯡ ꯈꯖꯤꯛꯇ ꯄꯤꯊꯧꯗꯅ ꯑꯩꯕꯨ꯫ ꯌꯥꯏ ꯏꯇꯥꯎ ꯑꯩꯈꯣꯏꯗꯤ ꯍꯦꯛꯇ ꯆꯪꯂꯒ ꯊꯛꯂꯨꯁꯤ꯫ ꯌꯨꯝꯁꯨ ꯁꯤꯗ ꯂꯩꯔꯦ ꯅꯛꯂꯦ ꯍꯦꯛꯇ ꯆꯪꯂꯁꯤ꯫ ꯑꯅꯤꯗꯨ ꯑꯉꯧ ꯍꯣꯏꯗ ꯄꯨꯟꯅ ꯂꯥꯛꯃꯤꯟꯅꯩ꯫ ꯌꯧꯔꯦ ꯑꯉꯧꯅ꯫ ꯃꯪꯒꯣꯜꯁꯤꯗ ꯀꯥꯈꯠꯂꯒ ꯃꯣꯔꯥꯁꯤꯗ ꯉꯥꯏꯍꯥꯛꯇ ꯐꯝꯕꯤꯌꯨ ꯏꯇꯥꯎ ꯑꯩ ꯏꯁꯤꯡ ꯀꯜꯍꯜꯂꯛꯀꯦ꯫ ꯅꯤꯃꯥꯏ ꯀꯥꯈꯠꯇꯨꯅ ꯃꯣꯔꯥꯗꯨꯗ ꯐꯝꯃꯤ ꯃꯌꯣꯛꯅꯕꯗ ꯇꯧꯔꯤ ꯃꯇꯧ ꯑꯗꯨ ꯍꯦꯛ ꯎꯏ ꯃꯕꯨꯛꯅꯤꯡꯗ ꯈꯜꯂꯤ꯫ ꯀꯔꯤ ꯃꯇꯧꯅꯣ ꯑꯌꯨꯛꯁꯤꯗ ꯑꯩꯅ ꯎꯔꯤꯕꯁꯤꯕꯣ? ꯇꯧꯍꯩꯔꯤꯕ꯭ꯔꯥ ꯍꯥꯏꯕꯅꯤꯗ ꯅꯨꯄꯥ ꯑꯁꯤꯅ ꯃꯥꯒꯤ ꯅꯨꯄꯤꯒꯤ ꯃꯈꯣꯡ ꯃꯈꯨꯠ ꯅꯝꯕꯁꯤꯕꯨ ꯅꯠꯇꯦ ꯁꯤꯕꯨ ꯍꯧꯅꯔꯤꯕ꯭ꯔꯣ? ꯅꯥꯔꯛ ꯌꯦꯛꯂꯛꯂꯕ ꯃꯇꯝꯗ ꯁꯣꯛꯂꯛꯂꯕ ꯀꯥꯟꯗ ꯇꯧꯕꯅ ꯇꯧꯕꯅꯤ ꯁꯤꯗꯤ ꯈꯔ ꯍꯦꯟꯃꯜꯂꯤꯗꯅ꯫ ꯏꯇꯥꯎꯁꯤꯕꯨ ꯃꯆꯥ ꯃꯃꯧꯗ ꯀꯔꯤꯝꯇ ꯍꯥꯏꯗ꯭ꯔꯕ ꯖꯥꯠꯂꯅꯦ? ꯑꯉꯧꯁꯨ ꯇꯧꯔꯤꯕꯗꯨ ꯃꯤꯇꯦꯜꯈꯛ ꯅꯥꯔꯕꯅꯤ ꯑꯗꯨꯕꯨ ꯃꯤ ꯂꯩꯔꯤ ꯈꯪꯖꯤꯜꯂꯒ ꯃꯃꯧꯗ ꯍꯥꯏꯔꯛꯏ꯫ ꯏꯃꯧ ꯏꯕꯦꯝꯃ ꯏꯁꯤꯡ ꯈꯖꯤꯛꯇ ꯏꯃꯨꯡꯗꯩ ꯀꯜꯂꯨ ꯅꯪ ꯄꯥꯕꯁꯦ ꯏꯁꯤꯡ ꯈꯧꯔꯥꯡꯉꯤ ꯍꯥꯏꯔꯤ꯫ ꯅꯨꯡꯁꯤꯇꯣꯝꯕꯤ ꯃꯃꯤꯠ ꯄꯩꯅ ꯅꯤꯃꯥꯏꯗ ꯌꯦꯡꯉꯤ ꯑꯗꯨꯒ ꯃꯈꯨꯗ ꯑꯣꯟꯁꯤꯟꯗꯨꯅ ꯍꯥꯏꯔꯛꯏ꯫ ꯉꯝꯃꯔꯣꯏ ꯈꯣꯡ ꯈꯨꯠ ꯑꯁꯨꯛ ꯆꯤꯛꯂꯀꯥꯟꯁꯤꯗ ꯏꯁꯤꯡ ꯀꯜꯂꯧ ꯀꯥꯏꯅ ꯅꯪꯅ ꯀꯣꯛ ꯀꯜꯂꯒ ꯄꯤꯊꯛꯄ ꯌꯥꯗ꯭ꯔꯣ ꯃꯤꯉꯣꯟꯗ ꯑꯃꯨꯛ ꯊꯧꯗꯥꯗ꯭ꯔꯁꯨ? ꯑꯉꯧ ꯃꯃꯥꯏ ꯉꯥꯡꯁꯤꯜꯂꯤ ꯃꯇꯥꯎꯒꯤ ꯃꯃꯥꯡꯗ ꯃꯍꯥꯛ ꯏꯀꯥꯏꯕꯅ ꯂꯣꯏ ꯅꯤꯃꯥꯏ ꯋꯥꯈꯜꯗ꯫ ꯑꯇꯣꯞꯄꯒꯤ ꯃꯑꯣꯡꯅꯤꯗ ꯁꯤꯗꯤ꯫ ꯅꯨꯡꯁꯤꯇꯣꯝꯕꯤ ꯅꯤꯡꯉꯥꯏꯗ ꯍꯦ ꯍꯅꯨꯕꯥ ꯀꯔꯤꯒꯤꯅꯣ ꯅꯪ ꯑꯩꯉꯣꯟꯗ ꯅꯃꯤꯠ ꯄꯩꯅ ꯌꯦꯡꯉꯤꯗꯤ? ꯍꯟꯗꯛꯃꯨꯛꯇꯤ ꯅꯤꯃꯥꯏ ꯁꯥꯎꯅꯤꯡꯅ ꯄꯨꯛ ꯍꯧꯒꯠꯂꯛꯇꯨꯅ ꯍꯥꯏꯔꯛꯏ꯫ ꯑꯁꯨꯛ ꯊꯛꯁꯤ ꯈꯥꯁꯤ ꯅꯥꯏꯗ ꯋꯥꯉꯥꯡ ꯁꯉꯥꯡ ꯏꯇꯥꯎ ꯑꯩ ꯑꯃꯨꯛ ꯌꯧꯔꯒꯦ ꯅꯪꯒꯤꯗ ꯑꯩ ꯏꯁꯤꯡ ꯊꯛꯄ ꯆꯪꯂꯛꯂꯤꯕꯁꯦ ꯑꯩꯒꯤ ꯈ꯭ꯋꯥꯏꯗꯒꯤ ꯑꯁꯣꯏꯕ ꯑꯣꯏꯔꯦ꯫ ꯑꯩ ꯑꯃꯨꯛ ꯌꯧꯔꯒꯦ ꯏꯇꯥꯎ ꯑꯁꯤꯒꯨꯝꯕ ꯃꯊꯧ ꯍꯧꯇꯕ ꯏꯃꯨꯡ ꯑꯁꯤꯗꯒꯤ ꯏꯁꯤꯡ ꯊꯛꯀꯗꯣꯏ ꯁꯔꯨꯛꯄꯨꯗꯤ ꯑꯩ ꯈꯧꯒꯪꯅꯔꯒ ꯊꯋꯥꯏꯁꯦ ꯊꯥꯈꯤꯕꯅꯤꯅ ꯐꯩ ꯏꯇꯥꯎ ꯑꯩ ꯌꯧꯔꯦ꯫ ꯑꯁꯤ ꯍꯥꯏꯗꯨꯅ ꯅꯤꯃꯥꯏ ꯁꯥꯎꯅ ꯆꯠꯈꯤ꯫ ꯑꯉꯧ ꯃꯍꯥꯛꯇꯤ ꯏꯀꯥꯏꯕꯅ ꯁꯤꯅꯤꯡꯕ ꯍꯥꯏꯕꯗꯨ ꯑꯣꯏꯔꯦ꯫ ꯇꯥꯟꯖꯥꯗꯨꯗ ꯅꯨꯡꯁꯤꯇꯣꯝꯕꯤꯅ ꯁꯥꯎꯅ ꯑꯁꯤꯒꯨꯝꯕ ꯃꯊꯧ ꯍꯧꯇꯕ ꯍꯅꯨꯕ ꯍꯅꯨ ꯍꯟꯊꯤ ꯈꯔ ꯄꯨꯁꯤꯜꯂꯛꯂꯒ ꯑꯁꯨꯛ ꯃꯁꯤꯡ ꯊꯧꯗꯅ ꯉꯥꯡꯁꯛ ꯇꯧꯔꯤꯕꯁꯦ ꯀꯩꯒꯤꯅꯣ ꯍꯥꯏꯕꯅꯤꯗ꯫ ꯑꯉꯧ ꯋꯥ ꯀꯔꯤꯁꯨ ꯍꯥꯏꯗꯦ ꯇꯨꯃꯤꯟ ꯆꯩꯁꯨꯁꯨ ꯁꯨꯗꯨꯅ ꯂꯦꯞꯂꯒ ꯂꯩ꯫ ꯅꯨꯡꯁꯤꯇꯣꯝꯕꯤ ꯃꯈꯥ ꯇꯥꯏ ꯍꯦ ꯍꯅꯨꯕꯥ ꯑꯩꯅ ꯍꯥꯏꯁꯤ ꯅꯪꯉꯣꯟꯗꯅꯤ ꯅꯆꯤꯟꯗꯨ ꯈꯨꯝꯕ ꯌꯥꯗ꯭ꯔꯣ? ꯍꯦꯝꯕꯅ ꯄꯥꯕ ꯑꯍꯜꯁꯨ ꯐꯅ ꯑꯣꯏꯔꯦ ꯒ꯭ꯌꯥꯟ ꯈꯖꯤꯛꯇꯁꯨ ꯇꯥꯕ ꯌꯥꯔꯤꯕꯅꯤ ꯃꯤꯇꯣꯞꯃꯛꯅ ꯌꯨꯝꯁꯤ ꯆꯪꯂꯛꯂꯒ ꯑꯁꯨꯝꯅ ꯍꯥꯏꯔꯝꯕꯁꯤꯗꯤ ꯈꯤꯇꯪ ꯐꯖꯗꯦꯗ꯫ ꯑꯉꯧ ꯇꯨꯃꯤꯟ ꯂꯦꯞꯂꯝꯕꯗꯒꯤ ꯄꯦꯟꯗꯕ ꯍꯦꯟꯃꯜꯂꯛꯇꯅ
ꯃꯈꯨꯠꯇ ꯄꯥꯏꯔꯤꯕ ꯆꯩꯁꯨꯗꯨꯅ ꯐꯝꯂꯤꯕ ꯃꯆꯥ ꯃꯃꯧ ꯑꯅꯤꯗ ꯁꯦꯠ ꯍꯦꯛꯇ ꯀꯟꯗꯨꯅ ꯐꯨꯕ ꯍꯧꯔꯛꯏ꯫ ꯈꯪꯕ꯭ꯔꯥ, ꯃꯍꯥ ꯄꯥꯄꯤ ꯑꯅꯤ, ꯃꯤ ꯑꯣꯏꯅ ꯄꯣꯛꯂꯒ ꯃꯤꯑꯣꯏꯕꯒꯤ ꯆꯠꯅꯂꯣꯟꯆꯠꯁꯨ ꯆꯠꯇꯕ, ꯌꯨꯝꯗ ꯑతిꯊꯤ ꯑꯃ ꯂꯥꯛꯂꯒ ꯀꯔꯝꯅ ꯁꯦꯕꯥ ꯇꯧꯒꯅꯤ, ꯀꯔꯝꯕ ꯋꯥꯉꯥꯡ ꯁꯉꯥꯡ ꯉꯥꯡꯒꯅꯤ ꯍꯥꯏꯕꯁꯨ ꯈꯪꯗꯕ ꯅꯣꯏ ꯂꯥꯛꯂꯒꯦ꯫ ꯈ꯭ꯋꯥꯏ ꯃꯔꯨ ꯑꯣꯏꯅ ꯅꯨꯄꯤꯅ ꯉꯝꯕ, ꯅꯨꯄꯤ ꯋꯥꯔꯛꯄ ꯉꯝꯗꯕ ꯇꯪꯈꯥꯏꯁꯤꯕꯨ ꯅꯪꯗ ꯍꯥꯟꯅ ꯍꯥꯠꯂꯒ ꯂꯣꯏꯔꯦ, ꯈꯪꯕ꯭ꯔꯥ ꯅꯪ? ꯍꯦꯝꯕ ꯐ꯭ꯔꯤꯡ ꯐ꯭ꯔꯤꯡ ꯆꯣꯡꯂꯒ ꯑꯌꯣ ꯄꯥꯄꯥ ꯀꯜꯂꯛꯀꯅꯨ ꯅꯥꯏ, ꯑꯌꯣ ꯀꯜꯂꯛꯀꯅꯨ ꯑꯌꯣ ꯄꯥꯄꯥ, ꯑꯩ ꯁꯤꯔꯦ꯫ ꯑꯉꯧ ꯃꯃꯧ ꯅꯨꯄꯤꯗ ꯑꯃꯨꯛ ꯆꯩꯁꯨꯗꯨꯅ ꯁꯤꯠ ꯀꯜꯂꯒ ꯁꯥ ꯃꯔꯛ ꯉꯥ ꯃꯔꯛ, ꯃꯧꯗꯤ ꯃꯧꯒꯤ ꯃꯒꯨꯜꯗꯤ ꯌꯥꯎꯗ꯭ꯔꯤꯕꯅꯤ ꯅꯪꯁꯨ ꯈꯪꯕ꯭ꯔꯥ? ꯅꯃꯥ ꯅꯄꯥꯅꯗꯤ ꯋꯥꯔꯛꯄꯤꯗ꯭ꯔꯕꯅꯤꯅ ꯍꯜ ꯂꯃꯟ ꯅꯅꯦꯝ ꯅꯀꯨꯗ ꯀꯔꯝꯕ ꯋꯥꯉꯥꯡ ꯁꯉꯥꯡ ꯉꯥꯡꯒꯅꯦꯕ ꯈꯪꯗ꯭ꯔꯦ ꯅꯪ꯫ ꯑꯌꯥ ꯄꯥꯄꯥ ꯅꯥꯏꯌꯦ, ꯀꯜꯂꯛꯀꯅꯨ, ꯑꯌꯣ ꯑꯩ ꯁꯤꯔꯦ ꯄꯥꯄꯥ, ꯑꯩ ꯁꯤꯔꯦ꯫ ꯀꯔꯤ ꯄꯥꯄꯥ? ꯍꯅꯨꯕ ꯀꯧꯈꯤꯗꯥꯏ, ꯀꯧꯋꯣ ꯍꯅꯨꯕ ꯀꯧꯈꯨꯋꯣ꯫ ꯊꯣꯔꯥꯕꯤꯒꯤ ꯃꯆꯥ, ꯅꯣꯏꯒꯤ ꯂꯨꯖꯗꯕ ꯅꯋꯣꯡ ꯅꯇꯧꯗꯨꯗ ꯉꯁꯤꯗꯤ ꯑꯩ ꯏꯇꯥꯎ ꯑꯗꯨꯒꯤ ꯃꯃꯥꯡꯗ ꯏꯀꯥꯏ ꯐꯤꯔꯨꯛ ꯀꯨꯝꯂꯦꯗꯅ꯫ ꯃꯁꯤ ꯄꯨꯝꯅꯃꯛ ꯇꯪꯈꯥꯏ ꯁꯤꯕ ꯅꯪꯅ ꯊꯣꯛꯍꯜꯂꯤꯕ ꯉꯥꯛꯇꯅꯤ꯫ ꯅꯪꯗ ꯍꯥꯟꯅ ꯍꯥꯠꯂꯒ ꯑꯩꯒꯤ ꯊꯃꯣꯏꯁꯤ ꯄꯦꯜꯂꯦ꯫ ꯁꯤ ꯍꯥꯏꯗꯨꯅ ꯑꯉꯧ ꯃꯃꯧ ꯐꯨꯔꯝꯕꯗꯒꯤ ꯃꯆꯥꯅꯨꯄꯥꯗ ꯑꯃꯨꯛ ꯁꯦꯠ ꯆꯩꯁꯨꯗꯨꯅ ꯑꯃꯨꯛ ꯀꯟꯁꯤꯜꯂꯤ꯫ ꯆꯩ ꯆꯥꯔꯕ ꯈꯛꯇꯗ ꯒ꯭ꯌꯥꯟ ꯇꯥꯔꯛꯏ ꯍꯥꯏꯕꯗꯨꯅꯤ ꯅꯨꯡꯁꯤꯇꯣꯝꯕꯤ ꯃꯥꯅ ꯇꯧꯈ꯭ꯔꯤꯕꯁꯤꯡꯗꯨ ꯐꯠꯇꯦ ꯍꯥꯏꯕ ꯍꯧꯖꯤꯛꯇꯗ ꯈꯪꯂꯛꯂꯤ꯫ ꯃꯀꯨꯒꯤ ꯃꯈꯣꯡ ꯁꯣꯛꯇꯨꯅ ꯆꯩꯅꯥ ꯃꯔꯛꯇ ꯂꯥꯜꯂꯦ ꯍꯥꯏꯅ ꯍꯥꯏꯖꯩ꯫ ꯄꯥꯄꯥ ꯅꯃꯧ ꯂꯥꯜꯂꯦ ꯄꯥꯄꯥ, ꯑꯩꯅ ꯃꯔꯝ ꯑꯣꯏ ꯄꯥꯕꯕꯨ ꯏꯀꯥꯏꯕꯤꯔꯣ ꯈꯨꯃꯟꯈ꯭ꯔꯦ꯫ ꯃꯁꯤꯒꯤꯗꯃꯛ ꯄꯥꯕꯅ ꯅꯃꯧꯕꯨ ꯑꯃꯨꯛꯇ ꯉꯥꯛꯄꯤꯌꯣ꯫ ꯑꯁꯤꯒꯨꯝꯕ ꯊꯧꯒꯜꯂꯣꯟ ꯈꯪꯗꯕ ꯊꯕꯛꯁꯤꯡ ꯑꯁꯤ ꯅꯃꯧ ꯃꯇꯨꯡꯗ ꯑꯃꯨꯛ ꯍꯟꯅ ꯇꯧꯖꯔꯣꯏ ꯄꯥꯄꯥ꯫ ꯑꯁꯨꯝꯅ ꯅꯨꯃꯤꯠ ꯑꯁꯤꯗꯒꯤ ꯅꯨꯡꯁꯤꯇꯣꯝꯕꯤ ꯃꯥꯁꯨ ꯋꯥꯈꯜ ꯇꯥꯔꯛꯇꯨꯅ ꯍꯥꯟꯅꯒꯤ ꯐꯠꯇ꯭ꯔꯕ ꯃꯥꯒꯤ ꯂꯤꯆꯠ ꯁꯥꯖꯠ ꯑꯗꯨ ꯁꯦꯝꯗꯣꯛꯇꯨꯅ ꯃꯄꯨꯔꯣꯏꯕ ꯑꯃꯗꯤ ꯃꯀꯨꯒꯤ ꯁꯦꯕꯥ ꯇꯧꯗꯨꯅ ꯑꯐꯕꯤ ꯃꯧ ꯑꯃ ꯑꯣꯏꯅꯕ ꯍꯣꯠꯅꯈꯤꯔꯝꯃꯤ꯫ ꯑꯁꯨꯝꯅ ꯃꯤꯋꯥ ꯉꯥꯡꯅꯕꯗ ꯃꯃꯤꯡ ꯆꯠꯂꯝꯕ ꯃꯧ ꯑꯍꯨꯝꯗꯨ ꯍꯧꯖꯤꯛꯇꯤ ꯊꯕꯛ ꯐꯕꯗ ꯃꯆꯥ ꯃꯋꯥ ꯃꯅꯦ ꯃꯀꯨ ꯀꯣꯟꯕ ꯌꯨꯝ ꯀꯣꯏꯕ ꯍꯩꯕꯗ ꯑꯣꯏꯅ ꯂꯩꯀꯥꯏꯗꯨꯗ ꯃꯃꯤꯡ ꯆꯠꯈꯤꯔꯝꯃꯤ꯫ ꯑꯁꯤꯅꯤ ꯐꯠꯇꯕ ꯇꯧꯕꯗ ꯃꯃꯤꯡ ꯆꯠꯄꯕꯨꯗꯤ ꯑꯐꯕ ꯇꯧꯕꯗ ꯃꯃꯤꯡ ꯆꯠꯄꯗꯨꯅ ꯍꯦꯟꯅ ꯃꯤꯌꯥꯝꯅ ꯏꯀꯥꯏ ꯈꯨꯝꯅꯕꯅꯤ꯫ ꯑꯗꯨꯅ ꯑꯩꯈꯣꯏꯁꯨ ꯐꯠꯇꯕ ꯀꯌꯥ ꯅꯥꯊꯩꯔꯝꯗꯨꯅ ꯑꯐꯕ ꯊꯕꯛ ꯇꯧꯕꯗ ꯃꯃꯤꯡ ꯆꯠꯄ ꯉꯝꯅꯕ ꯍꯣꯠꯅꯁꯤ꯫ ꯐꯠꯇꯕ ꯍꯥꯏꯕꯁꯤꯗꯒꯤ ꯍꯦꯟꯅ ꯐꯠꯇꯕ ꯀꯔꯤꯁꯨ ꯂꯩꯇꯕꯅꯤ꯫ ꯃꯁꯤ ꯃꯤꯑꯣꯏꯕ ꯑꯩꯈꯣꯏꯅ ꯀꯩꯗꯧꯅꯨꯡꯗ ꯀꯥꯎꯔꯣꯏꯗꯕꯅꯤ꯫